Hello friends, Kuman Story Collection na mayambu taram nokchari. Asi aina pujarakliba Wednesday Season 1 gi Episode 4 ni. Mamangda aina Episode 3 bok thakacharuraga lepsarubadu karigumba problem ama laibadagini maram asina yengbiriba mayamda ngakpiyu haina aina haijari. Episode 4 asi hana video asi upload tawjarurabani adubu copyright chabana maram oiraga Episode 5 ka amuk puna thakacharabani. Mamangi episode ta koina ugibisingdo kitang pallabada Wednesday ga thengnakiba ahanadu monster na hatkre ahanadu hatkibagi photo adu camera amada namhobana police officer Sarif ke manaktasu photo adu fangkre. Mamangi episode 1 to 3 yengbidragadi episode 4 asi gyan tabangam loi maram asina description da link apcharamge yengbidribasingna adu han yengbiyu. Episode 4 gi horokpada koina uribasi Wednesday sikriba ahandugi manakta chatlabadi karigumba clue kara fangani khanbadagi mokta lagli aka lagminaribasi mahaki thinkani ingna mafam adui camera adu swingam amana napsankre. Wednesday na mafam asi yorokpaga dead body adu bu check torami asiba haksa adu thengnaba matamda mahakna yamna ngakpa masu thengnare madudi siriba ahal adugi makhong nama yoromdre asumna makoi ni na leiringai mapanda kanagumba mana lakpagi makonse makoina tarami tingdi nakalamaromda ahal adugi autopsy report xerox tawba loikre. Mafam asida laklibasi doctor amadi police officer Sarif ne. Doctor na Sarif ta hairi madudi hauji pawda siriba dead body sing asida aikoina chap manaba pattern sing uba fangi aduga dead body sing asida yam sati na kotaliba yam sati sakariba si karigumba sama nangamgadaba nate masi top amane masigi wafam sing asi Sarif na mapanda haidokano haibadagi hauji pawgi oina kanamata na khangdri. Doctor na Sarif ta wahai amasu hairakli madudi sikriba dead body sing asidagi karigumba hakchangi part amadi adum mangi haurik siriba han sidagi su khongbi amadi tainariba khong adusu yoromdre maram asidagi mahaki makhong asi aina tongana nangbu yenganaba thamamlibani. Asigi matangda report hayeng ai semlaklage masidagi akoina khangle madudi ngasai Wednesday na yengbada makhong yoromdaba adu monster aduna chagiba nate tongana doctor aduna lokthokuna thambani. Doctor amadi Sarif mafam adu thadokuna chakki tawrakpada doctor aduna box ama hangdoktuna lebase ukre. Wednesday yam tuna makhoini changlakpaduda lotfam leitabana inkraba box manung aduda lotuna leiribani adubu Wednesday gi laibak faribadi doctor aduna di mahak ahingba mane habase khangdana dum chatkre. Doctor adu chakraba matung thengna box adu hangdokpiduna Wednesday bu mapana lokthokpirami athang akhoina uribasi Wednesday gi kadani hojik Wednesday gi mafamda monster aduna hatkiba mising halamiba mafam aduda oiriba situation mahanga lokthokkiba hakchangi partsing gi matangda photo oina magi mafamda leire dugu Wednesday na thokliba thodo asibu solve tawnabu su honari mahaki roommate ininadi room asi yamna lu nanba fajaba ka ama oiba pambani dugu Wednesday na ohelibasidi CID amagi room du mangaire. Wednesday na inita thokliba thodok sigi matangda wari liradun makuta picture kaya paiduna tamlakpada init adudi yamna pakhatkanba mi mo oibanina wandakre amna su wantharoi Wednesday gi wangang sangang amadi utliba maung mato sida matangi sinda koina uribasi Miss Thornell gi class tani koina khangkhre madudi mamanga hingda Javier gi mangaksamda kariuma marker tare habase. Thornell na educational ba paraka atali hangiba question sing hanagumna Wednesday chumna khumli ikoina karigumba masu khanglami madudi ikudingi school asida ballroom dance tawi sida masa gi couple puraktuna dance asi yawadabani masigi damak satra kudimak yam excited oirami adubu Wednesday gi miyengdi Javier gi ngaksamdani mahakna Javier gi ngaksamda soklibadu uraga Javier gi mafamda chingnaba faurami matungda Wednesday na thingka loinana Javier gi aronba kotes adugi manakta laklami Javier hek thokhibaga lona ka aduda changlakle manungda hek changlakpaga light on tawruba matamdadi manungda laramiba pochai singdu ubada Wednesday di pungangakre maramdi ngasi fawada monster aduna tawrokkiba attack kudimaki picture kudimak mafam asida leirami. Wednesday na khalibase monster adu Javier ra natraga Javier na monster adu khangba chala masidagi Wednesday na picture ama ani lawduna mafam asidagi thorakle mafam adudagi kitang hek toloppaga Javier ga thengnare Javier na aigi cottage asi mapanda nang kaidawramlibano. Wednesday Javier gi matungda inarakpa amadi cottage aduda changubagi matangda khangdanabagidamak oidaba ngangdaba yadre. Wednesday na Javier da cottage asi gi matangda hangli Javier na hari cottage asi hangduna leibani ramasina principal Weems dagi permission lawduna cottage asi bu art gallery onthoke tawbani masida Wednesday na muk hanglakli nangi art gallery se ai yengba yagadra Javier na su hojiki oinadi yakhiroi chung wari sanarakpada Javier na nangna mafam asida laklibasi dance ki maramda haiba laklibara Wednesday ju laithokwa matai leitabani na makoini dance tawminabada yarami au si tabada initi harawna loikre
Initi irang khara pamanina dance channabagidama makoini dress leba chaminanaba hairi. Masidagi akoina uribasi makoini bazarda firo leba lagle adubu Wednesday di mahakna monster adugi matangna thijaliba adu tapna khangba horaglabani. Maram asina mahakti thabak yamna lei. Init na makoini bu machu kayagi firon singyonba dukan amada changnaba hairi adubu Wednesday di asiguma machu marangi firon ase kaya pamdaban mafam asida nang changhoro ai thaba ama leire haiduna thoragle. Wednesday na khara chalaba matung mahakka chanagadaba mahakna famjaba firon ama yonbase thengnarami. Matang asida mahakki manakta mahakki physician Dr. Kembo laglame. Dr. Kembo na Wednesday da masigi dress asi nangonda yamna fajagani. Adubu Wednesday di dance aduda chatpagi apamba leitabani dress asi leiraga setningbagi apamba leite. Wednesday na Javier ne yekpa lai singdu puduna Sairif ki manakta lagle. Aduga Sairif ta hairi lai asi kanane yekpuno habadu ai khangi. Tasingbadi Sairif ki mafamdasu monster adugi picture leikrabani. Sairif na Wednesday da hairi nangi ayekpa lai asidagi mafam aduda leiba mi ado aina farubu yaroi maramdi ayekpa lai asina mahakki chapchaba evidence oide. Mahakpu phage haragadi chapchaba evidence ahenba puduna laku. Masigi mathangi sinasi inita ship tawrukli. Init hauji phawbada mahakka dance ta chatminagadaba nupado leitri. Mangdasu init amadi Isaac saunakre maramdi init ki data Isaac na lakidabadudagi hauji init ki manakta laklibasi Lucas ni. Lucas na su inita dance aduda chapminanaba hairami. Init su Isaac ka sauduna leibanabanina dance aduda chapminaba adu yarami. Wednesday su police officer aduga unaruraga halakpada lambida Tyler ga thengnarami. Tyler na Wednesday da karigum khari haiba pamane. Wednesday na su Tyler da monster adugi matangda wari saba pamle. Haibadi mana phangkiba picture sing adugi matangda. Adubu Wednesday na wa hairaktringaida Tyler na hana Wednesday da propose torame. Tyler na haiga lagliba wahai asidi Wednesday bu nungsi pami haiba lakpani. Wednesday su mahakna photo adugi matangda haigi torambadu toklaga aidi adugumba nupido natte nungsi ningonda lukadaba aidi negative oiba pochai jing matangda khangalli yamna wild oiba mi ama wek thengna matamda hatpa ngamgadaba mini. Masida aingondagi latna leibana nangi yaifaba oigani. Asumna Wednesday na Tyler gi proposal adubu reject torami. Tyler na Wednesday bu kana amataga dance adu chapminaramni haiba thajadabadagi mahakka dance adubu chapminanabagidabak makhatana amukasu hairagli. Masidadi Wednesday kari haigadabano khangdre. Maramdi Wednesday da Javier na hana dance adugidamakta haikrabane. Wednesday na mahak Javier ga dance tobu chapminaragani haipada Tyler di thamo yamna kairame. Maramdi ahambada mahakna mahakki proposal reject tore. Haujikna amuk mahakki dance chapminase haibadu Javier ga amuk chatkidore. Wednesday su mahak wakhandi kya nungaijaramde. Wednesday di asigumada interest kya lawdabanina monster leiba surung adugi matangda khangba pamlame. Maram asina mahakna Eugene gi manakta laklei. Koinina Javier na yekiba monster aduna hatkiba mising adugi ayekpa lai sing ado makoini na yengli. Eugene su init kaloina na dance satpa pambani adubu init nadi kaidongaida su yarakloi haiba khangi. Eugene na picture sing aduda yenglaga hairagli masida yekliba surung asi aina mamangda ukragum tawi. Maram asidagi Wednesday na Eugene puduna janganda lakle. Eugene di mafam asi yorokpada yamna kirami adubu Wednesday ga lakminaruba kaubanina matungda irbasu kina inaraglami. Makoina hujik lariba kep asi Javier na yekiba Wednesday gi makutna hujik pairiba kep aduni. Kep asi hek yengmada akiba fawi. Wednesday di akiba mata faudana manungda changkhre. Eugene su kirabasu kina maningda inarakli. Manung yorokpa matamdadi saru sayang kaya ama thengnari masida sagi su yauri migi su yauri. Mafam asida chain ga loinana hengkap amasu leiri. Mafam asida kanagumba ama punduna thambagumbani. Makoina khangle madudi monster adu mafam asida kanagumba amana punduna thamli habase. Wednesday na mafam asida evidence oiba yaba pochai thirakpada monster adugi khujin mate ama thengnare. Atopa evidence khara thinabagidabak Javier gi cottage aduda amuk laklei. Mafam asidagi mahakna ina pungtei teiraba phi ama fanglami. Adubu mahakna mafam asidagi chatlagi haina mama hek leithorakpadadi maningda Javier leptuna leiramle. Mahakna Wednesday da hairakli madudi aigi permission yaudana mafam asida karamna changaklibano. Wednesday na mu hairakli monster asigi matangda aina nangonda chingnai. Maramdi aina karigumba khudongthiba ama thoklamdai natraga monster adu thengnaramdai khudimak akoibada nang heta leirame. Aduga mafam asida leiriba monster asigi ayekpa laising nangi ngaksamna tariba khujingi mami amadi bucket asida yauriba ini yomlaba fi
Hayu sidagi henba karambe evidence pamlibage. Masida Javier na hairi nangna khalibadudi yamna lali. Ai monster nate aina monster oramlabadi nahana khanglamba yai. Masi pumnamak aigi manglanda uba ngaktani. Nangi psychic power sijanaduna ubagum aisu hantakti mangda kaya toina uri. Aigi manglanda ukiba kudimak aina siye sida loina yekthokpani. Aduga noma manglana amada monster aduga aiga khatnabada ngaksamda sokhiba adu asengbo oina soktuna lerambani. Wahayisingse taraga Wednesday na thajadaba fawbadagi Sharif ki manakta amuk lakle. Wednesday na tayriba fi aduga surungdagi fangiba khujin matik aduga Sharifta pireduna nangna evidence pame haibadai sida leire lawro. Wednesday kitang sauna anisibu DNA test tawnaba haire. Hawjikti evidence leirabanina Sharif su leithokpa yadre. Hawjik sinna simuk Eugene ship torokli. Eugene wakhan yam nungaitana pamli maramdi inita mahangna dance ki damak harubada yaraktabagini. Eugene na Wednesday bu kanagumba amaga dance adu chatkani khangdabana koyani chaminanaba amuksu hairi. Wednesday amadi Javier hana khanakibana Wednesday na sauraga kanna hairakli madudi ai kanaga su dance adu chalaroi. Javier su hujik chaminanaba mi leite khangbanina Bianca na Javier bu mahaka chaminanaba hairi. Masidagi thing tamu utli thingna khangi madudi Wednesday investigation tawnaba honaringai dance adugi nungairabak event adu miss tawkidore khangi. Maram asina thingna letter ama print tawduna Tyler da pirami. Masi thingna Wednesday na Tyler bu manungda karigumba kharada pami habase khangbagini. Tyler di city adu pabada yamna nungaijarami. Jing mathangda uriba sin asi event adugi numidang aduni. Mafam asida ojasu satrasu akliba pumnamak fijol angawba loina selami. Oja singh aduna satra singh adubu taramna ogli satra singh adusu dance ki damak masa masa ki partner singha loina lakminari. Hojik principal Weems Miss Thornella chingba oja singh su leire. Makoina kangi Wednesday di masigu event asida lakloi haiba. Omdasu Wednesday hingi amambada Eugene ga loinana cape aduda chatnabagi damak sem saba loire. Asumna pochai pack tawraga chatke tawringai doorbell khingai. Ong hangdoktuna yenglobdadi Tyler leptuna leramle. Tyler na Wednesday da hairi nangna dharakdiba letter asigumba ai mamangda amuk fawba thengnadri. Nangna aibu asuk fana nungsina khalamgani haibadi aina sungtha thajarude. Asumna harauna Tyler na Wednesday da tamjari. Wednesday na su sengna khangle madudi masigi message asi mahaka loinana lariba thingna thabane haibasi. Wednesday hojikti chatpa pamdrabasu chattaba yararoi. Maram asina mahaki dressing gi maraktagi karama sesige khallibani. Adubu thingna Wednesday na bazar chatpada khangiba furit adu poraktuna Wednesday da yengalami. Wednesday thingna porakliba dress adu seladuna dance adu chatnabagi sem saba loiraduna makhada kumtharakle. Matang asi Wednesday gi hojik fawbagi kwaidagi fajaba matang ni haina akoina lawbu yai. Eugene di asuguma mawong asi ubada mahakti wakhan nungaijaramde. Mahakna hairakli aidi partner leitabanina itomda jungle aduda chatkrage. Hojikti Wednesday amadi Tyler dance adu chatnabagi thorakle. Hausi amuk Lucas amadi inin puuli makoyanina wari saduna leiringai nakanda Isaac lakpasi inina urami. Masidagi inina soiba saduna Lucas ta drink khara yelame. Inina tawribasi Lucas na mapan thokringai Isaac matomda laklabadi makoyani panabani. Adubu Isaac ti nupi amaga lakpadu ubada Isaac tanaba yam hau-hauna Lucas ka moini karamna date tawgani haibagi matangda palli. Somdasu Bianca amadi Javier uri Bianca na makoy anibu amu hanna relation da laknaba kana hotnari. Hauji amu event asida Wednesday amadi Tyler yorokle. Wednesday di mafam asida o tarami maramni mayam punamak event asigi damak angawba dress setnabani madi amubu oina setuna lakle. Wednesday amadi init thengnare. Init na hairi aidi nang laklaroidra khalure aduga nangi choice nang kamdoraba. Nangbu Javier ga lakani haigibadai karamna Tyler ga laklibano. Masida Wednesday ju sauraduna. Init nangdi mafam asida kanaga lai nang nasagi choice hana yengko. Asumna makoina wari sanaduna leiringai nakanda leiriba Lucas ki phone da message ama lakpase akoina uri. Mahaki mawong asi karigumba aronma plan ama tawbagumna uri. Umdasu Eugene jungle yorokle. Mahakna mamitta uba khudimak record tawhori. Wednesday di mayamna tawnaido yaudana mapana famduna leiri. Tyler na mahakpu koksanba changakpadadi Tyler na khangle madudi Wednesday na Tyler gi mathakta asawa ama leire. Wednesday na sauribasi mamamuki masigi event asida Tyler na mamanaba kharaga loinana Javier bu tamthina attack tawkhibani. Masigi wari asi Javier na mangonda event manung changlakpada tamlakibani. Sigi pauko moina Javier na hairi audok adu accident amani dugi dandi oina boot camp da leihanki mahakpu mahaki maransu khangjarakhi ina nangonda oidaba kaya haiba yai adubu tasengna hairabada ai isagi nungaitaba problem khudimak mingonda tainagama mi ama oina leirami.
ꯑꯁꯤꯒꯨꯝꯕ ꯇꯥꯏꯂꯔꯒꯤ ꯄꯨꯛꯆꯦꯜ ꯌꯥꯝꯅ ꯁꯦꯡꯕ ꯃꯇꯧ ꯑꯁꯤꯕꯨ ꯋꯦꯗꯅꯦꯁꯗꯦꯅꯁꯨ ꯄꯥꯝꯂꯝꯃꯤ꯫ ꯋꯦꯗꯅꯦꯁꯗꯦꯅ ꯍꯥꯏꯔꯤ ꯃꯗꯨꯗꯤ ꯑꯗꯨꯝ ꯊꯣꯛꯇꯨꯅ ꯂꯩꯕ ꯊꯕꯛꯅꯤ, ꯑꯩꯅ ꯑꯣꯏꯔꯝꯂꯕꯗꯤ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯇꯧꯔꯝꯕꯁꯨ ꯌꯥꯏ꯫ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯎꯍꯜꯂꯤꯕꯁꯤ ꯀꯔꯤꯒꯨꯝꯕ ꯋꯥꯇꯔ ꯇꯦꯡꯀꯨꯝꯕ ꯑꯃꯅ ꯏꯚꯦꯟꯠ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯊꯧꯖꯟꯈꯤꯕꯁꯦ ꯑꯩꯈꯣꯏꯅ ꯎꯔꯤ꯫ ꯁꯣꯝꯗꯁꯨ ꯋꯦꯗꯅꯦꯁꯗꯦ ꯃꯌꯥꯝꯅ ꯗꯥꯟꯁ ꯇꯧꯅꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯪꯂꯛꯂꯦ꯫ ꯑꯦꯗꯥꯝꯁ ꯐꯦꯃꯤꯂꯤꯒꯤ ꯗꯥꯟꯁꯁꯤꯡꯗꯤ ꯌꯥꯝꯅ ꯑꯦꯟꯇꯤꯛ ꯑꯣꯏ꯫ ꯃꯐꯝ ꯑꯁꯤꯗꯁꯨ ꯋꯦꯗꯅꯦꯁꯗꯦꯅ ꯑꯁꯤꯒꯨꯝꯕ ꯑꯉꯛꯄ ꯗꯥꯟꯁ ꯑꯃ ꯇꯧꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯇꯧꯔꯤꯕꯁꯤ ꯕꯨꯠꯀꯨꯝꯕꯅ ꯗꯥꯟꯁ ꯇꯧꯕꯒꯤ ꯃꯑꯣꯡꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯅ ꯁꯤꯔꯤꯁ ꯑꯁꯤ ꯌꯦꯡꯕꯤꯔꯒꯗꯤ ꯃꯇꯥꯡ ꯑꯁꯤꯕꯨ ꯃꯤꯁ ꯇꯧꯗꯅꯕ ꯍꯥꯏꯖꯔꯤ꯫ ꯃꯁꯤꯒꯤ ꯋꯦꯗꯅꯦꯁꯗꯦꯒꯤ ꯃꯑꯣꯡ ꯑꯁꯤ ꯈꯤꯇꯪ ꯐꯅꯤꯗꯤ ꯑꯣꯏ꯫ ꯃꯍꯥꯛꯀꯤ ꯗꯥꯟꯁ ꯃꯑꯣꯡꯁꯤꯕꯨ ꯃꯌꯥꯝꯅ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯅꯔꯤ꯫ ꯕꯤꯌꯥꯡꯀꯥ ꯑꯃꯗꯤ ꯖꯦꯚꯤꯌꯔꯗꯤ ꯃꯨꯗ ꯑꯣꯐ ꯑꯣꯏꯈꯤꯕꯅ ꯅꯥꯀꯟꯗ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯃꯄꯥꯟꯂꯣꯝꯗꯅ ꯉꯁꯥꯏ ꯊꯧꯈꯤꯕ ꯇ꯭ꯔꯛ ꯑꯗꯨ ꯂꯨꯀꯁꯀꯤ ꯃꯃꯥꯟꯅꯕꯁꯤꯡꯅꯤ꯫ ꯃꯈꯣꯏꯅ ꯄꯨꯔꯛꯂꯤꯕ ꯇꯦꯡꯗ ꯌꯥꯎꯔꯤꯕ ꯄꯣꯠ ꯑꯗꯨ ꯃꯩ ꯆꯥꯛꯂꯛꯂꯀꯥꯟꯗ ꯏꯁꯤꯡ ꯀꯥꯞꯊꯅꯕ ꯄꯥꯏꯞ ꯑꯗꯨꯗ ꯁꯝꯖꯤꯜꯂꯝꯃꯤ꯫ ꯂꯨꯀꯁꯅꯗꯤ ꯃꯗꯨꯕꯨ ꯇꯧꯔꯔꯣꯏꯁꯤ ꯍꯥꯏꯖꯔꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯗꯤ ꯅꯦꯕꯔꯃꯣꯔꯒꯤ ꯁꯥꯇ꯭ꯔꯁꯤꯡꯅ ꯀ꯭ꯔꯦꯛꯁꯇꯣꯜꯒꯤ ꯅꯨꯃꯤꯠꯇ ꯃꯩ ꯆꯥꯛꯍꯟꯈꯤꯕ ꯑꯗꯨꯒꯤ ꯂꯃꯟ ꯈꯨꯝꯕ ꯑꯣꯏꯅ ꯄꯤꯜꯒ꯭ꯔꯤꯝ ꯋꯥꯔꯜꯗꯒꯤ ꯁꯥꯇ꯭ꯔꯁꯤꯡꯅ ꯃꯁꯤ ꯇꯧꯔꯤꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯆꯥꯎꯔꯕ ꯏꯚꯦꯟꯠ ꯑꯁꯤ ꯊꯨꯒꯥꯏꯅꯕꯒꯤꯗꯃꯛꯇ ꯂꯨꯀꯁꯇꯤ ꯃꯁꯤꯕꯨ ꯈꯥꯝꯅꯕ ꯍꯣꯠꯅꯖꯔꯤ, ꯃꯔꯝꯗꯤ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯈꯨꯠ ꯌꯥꯎꯔꯦ ꯈꯪꯂꯕꯗꯤ ꯏꯅꯤꯠꯅ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯂꯝꯅꯤ ꯈꯟꯕꯗꯒꯤꯅꯤ꯫ ꯑꯗꯨꯕꯨ ꯃꯃꯥꯟꯅꯕꯁꯤꯡꯅ ꯂꯨꯀꯁꯀꯤ ꯋꯥ ꯑꯃꯠꯇ ꯇꯥꯗꯅ ꯄꯥꯏꯞ ꯑꯗꯨ ꯁꯝꯖꯟꯗꯨꯅ ꯑꯣꯟ ꯇꯧꯈꯠꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯎꯍꯜꯂꯤꯕꯁꯤ ꯌꯨꯖꯤꯟꯕꯨꯅꯤ꯫ ꯃꯍꯥꯛ ꯍꯧꯖꯤꯛ ꯀꯦꯞ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤ꯫ ꯃꯍꯥꯛꯀꯤ ꯃꯤꯠꯃꯥꯡꯃꯛꯇꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯀꯟꯅ ꯆꯦꯜꯂꯛꯂꯤ꯫ ꯃꯤꯁꯛ ꯑꯗꯨꯅ ꯀꯦꯞ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯆꯥꯎꯅ ꯄꯣꯈꯥꯏꯍꯜꯂꯝꯃꯤ꯫ ꯌꯨꯖꯤꯟꯁꯨ ꯃꯁꯤ ꯎꯕꯗꯒꯤ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯏꯚꯦꯟꯠ ꯃꯐꯝꯗꯅ ꯋꯦꯗꯅꯦꯁꯗꯦ ꯆꯪꯂꯛꯇꯨꯅ ꯕꯤꯌꯥꯡꯀꯥꯒꯤ ꯃꯅꯥꯛꯇ ꯐꯝꯂꯨꯕꯗꯗꯤ ꯕꯤꯌꯥꯡꯀꯥꯅ ꯋꯥꯔꯤ ꯁꯥꯟꯅꯔꯛꯄꯗꯒꯤ ꯕꯤꯌꯥꯡꯀꯥꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯁꯤ ꯃꯍꯥꯛꯅ ꯄꯥꯝꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯃꯨꯛ ꯄꯥꯝꯈꯤꯕꯒꯤꯅꯤ ꯍꯥꯏꯕꯁꯦ ꯈꯪꯂꯦ꯫ ꯃꯐꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕꯁꯦ ꯂꯚ ꯇ꯭ꯔꯥꯏꯡꯒꯜꯅꯤ꯫ ꯕꯤꯌꯥꯡꯀꯥꯅ ꯖꯦꯚꯤꯌꯔꯕꯨ ꯅꯨꯡꯁꯤꯖꯕ ꯑꯗꯨꯒ ꯖꯦꯚꯤꯌꯔꯅ ꯑꯃꯨꯛ ꯋꯦꯗꯅꯦꯁꯗꯦꯗ ꯑꯃꯨꯛ ꯄꯥꯝꯖꯕ꯫ ꯁꯤꯟ ꯑꯁꯤ ꯖꯪꯒꯜꯗ ꯑꯃꯨꯛ ꯎꯠꯂꯤ꯫ ꯌꯨꯖꯤꯟꯅ ꯃꯁꯥꯒꯤ ꯊꯋꯥꯏ ꯀꯟꯖꯅꯕ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯅꯕ ꯍꯣꯠꯅꯔꯤ꯫ ꯏꯚꯦꯟꯠ ꯃꯐꯝꯗꯅ ꯁꯥꯇ꯭ꯔ ꯄꯨꯟꯅ ꯖꯒꯣꯏ ꯁꯥꯃꯤꯟꯅꯔꯤ꯫ ꯍꯧꯖꯤꯛ ꯊꯥꯒꯗꯧꯔꯤꯕ ꯏꯁꯩ ꯑꯁꯤꯅ ꯏꯚꯦꯟꯠ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯏꯁꯩꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯏꯚꯦꯟꯠ ꯑꯁꯤꯕꯨ ꯌꯥꯎꯕ ꯁꯥꯇ꯭ꯔ ꯈꯨꯗꯤꯡꯃꯛꯅ ꯗꯥꯟꯁ ꯇꯧꯐꯝ ꯖꯒꯥ ꯑꯁꯤꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯃꯛꯇꯗ ꯀꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯏꯒꯤ ꯅꯣꯡ ꯆꯨꯔꯛꯂꯤ꯫ ꯇꯁꯦꯡꯅꯃꯛꯇꯤ ꯃꯗꯨ ꯏꯗꯤ ꯅꯠꯇꯦ, ꯏꯁꯤꯡꯗ ꯀꯔꯤꯒꯨꯝꯕ ꯑꯉꯥꯡꯕ ꯑꯃ ꯌꯥꯟꯁꯤꯟꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯁꯤꯡ ꯑꯣꯏꯖꯔꯕꯁꯨ ꯃꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯇꯤꯜꯂꯤꯕ ꯃꯤ ꯄꯨꯝꯅꯃꯛꯇꯤ ꯌꯥꯝꯅ ꯄꯥꯈꯠꯍꯟꯈ꯭ꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯦꯟꯊꯣꯛꯅꯕꯁꯨ ꯌꯥꯎꯅꯔꯤ꯫ ꯑꯗꯨꯒ ꯇꯤꯜꯂꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯗ꯭ꯔꯦꯁꯁꯨ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯔꯕ ꯏꯚꯦꯟꯠ ꯑꯁꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗꯒꯤ ꯃꯨꯗ ꯑꯣꯐ ꯇꯧꯗꯨꯅ ꯁꯥꯇ꯭ꯔ ꯈꯨꯗꯤꯡꯃꯛ ꯃꯄꯥꯟꯗ ꯊꯣꯛꯅꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯏꯅꯤꯠꯁꯨ ꯀꯞꯅ ꯀꯞꯅ ꯃꯄꯥꯟ ꯊꯣꯛꯂꯛꯄꯗ ꯃꯥꯟꯅꯕꯁꯤꯡꯒ ꯂꯣꯏꯅꯅ ꯂꯨꯀꯁ ꯃꯄꯥꯟꯗ ꯂꯩꯔꯝꯃꯤ꯫ ꯏꯅꯤꯠꯅ ꯌꯥꯝ ꯄꯦꯟꯗꯅ ꯀꯞꯆꯔꯤ, ꯃꯔꯝꯗꯤ ꯂꯨꯀꯁꯄꯨ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯄꯔꯐꯦꯛ ꯆꯣꯏꯁꯅꯤ ꯈꯜꯂꯨꯕꯒꯤꯗꯃꯛ꯫ ꯃꯇꯨꯡ ꯃꯅꯥꯎ ꯂꯨꯀꯁꯀꯤ ꯁꯛꯇꯝ ꯑꯃꯨꯛ ꯍꯟꯅ ꯃꯥꯒꯤ ꯃꯐꯝꯗ ꯎꯠꯇꯅꯕ ꯌꯥꯝ ꯋꯥꯔꯧꯅꯁꯨ ꯍꯥꯏꯖꯔꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯑꯥꯏꯖꯦꯛꯁꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯊꯣꯔꯛꯂꯦ꯫ ꯃꯁꯤꯗꯒꯤ ꯂꯨꯀꯁ ꯑꯃꯗꯤ ꯃꯃꯥꯟꯅꯕꯁꯤꯡ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯦ꯫ ꯑꯦꯖꯦꯛꯁ ꯑꯃꯗꯤ ꯏꯅꯤꯠꯁꯨ ꯃꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯍꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯁꯦꯡꯅ ꯍꯥꯏꯕꯗꯒꯤ ꯏꯅꯤꯠꯁꯨ ꯈꯪꯂꯦ ꯃꯗꯨꯗꯤ ꯃꯈꯣꯏꯅꯤꯒꯤ ꯗꯦꯠꯀꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯥꯏꯖꯦꯛꯅ ꯁꯣꯏꯕꯗꯒꯤ ꯃꯊꯟꯇ ꯅꯨꯡ ꯑꯣꯟꯗꯨꯅ ꯂꯩꯈꯤꯕꯅ ꯗꯦꯠ ꯑꯗꯨ ꯂꯥꯛꯄ ꯉꯝꯈꯤꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯔꯤꯂꯦꯁꯟꯁꯤꯞꯇ ꯑꯃꯨꯛ ꯍꯟꯖꯤꯟꯈꯤ꯫ ꯍꯧꯖꯤꯛ ꯑꯃꯨꯛ ꯎꯔꯤꯕ ꯁꯤꯟ ꯑꯁꯤ ꯌꯨꯖꯤꯟꯗꯅꯤ꯫ ꯉꯁꯥꯏ ꯑꯉꯥꯡꯕ ꯏꯁꯤꯡ ꯑꯗꯨꯅ ꯍꯩꯊꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯊꯣꯔꯅꯦꯟꯅ ꯋꯦꯗꯅꯦꯁꯗꯦꯗ ꯊꯦꯡꯈꯤ꯫ ꯋꯦꯗꯅꯦꯁꯗꯦꯅ ꯃꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯃꯪꯂꯥꯟ ꯑꯃ ꯎꯈꯤ꯫ ꯃꯪꯂꯥꯟ ꯑꯗꯨꯗ ꯌꯨꯖꯤꯟ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯇꯥꯟꯅꯔꯛꯄꯗꯒꯤ ꯀꯟꯅ ꯀꯤꯗꯨꯅ ꯆꯦꯟꯕꯁꯦ ꯃꯍꯥꯛꯅ ꯎꯈꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯃꯪꯂꯥꯟ ꯑꯗꯨꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯃꯛꯅꯤ ꯊꯣꯛꯂꯤꯕꯁꯤ꯫ ꯌꯨꯖꯤꯟ ꯃꯊꯋꯥꯏ ꯍꯤꯡꯖꯅꯕꯒꯤꯗꯃꯛ ꯌꯥꯝ ꯀꯟꯅ ꯆꯦꯜꯂꯤ꯫ ꯋꯦꯗꯅꯦꯁꯗꯦꯁꯨ ꯖꯪꯒꯜ ꯑꯁꯤꯗ ꯂꯥꯛꯄꯗꯒꯤ ꯌꯨꯖꯤꯟꯒꯤ ꯃꯈꯣꯟ ꯇꯥꯕ ꯐꯪꯂꯦ꯫ ꯋꯦꯗꯅꯦꯁꯗꯦꯅ ꯌꯨꯖꯤꯟꯒꯤ ꯃꯅꯥꯛ ꯌꯧꯒꯗꯕ ꯈꯤꯖꯤꯛ ꯈꯛꯇ ꯉꯥꯏꯔꯕ ꯃꯇꯝꯗ ꯃꯣꯟꯁꯇꯔ ꯑꯗꯨꯅ ꯌꯨꯖꯤꯟꯕꯨ ꯐꯪꯈꯤꯕꯗꯒꯤ ꯌꯨꯖꯤꯟ ꯑꯗꯨ ꯌꯥꯝ ꯁꯥꯊꯤꯅ ꯁꯣꯛꯍꯜꯂꯝꯃꯤ꯫ ꯋꯦꯗꯅꯦꯁꯗꯦ ꯌꯨꯖꯤꯟꯒꯤ ꯃꯅꯥꯛ ꯌꯧꯔꯕꯁꯨ ꯃꯣꯟꯁꯇꯔ ꯑꯗꯨꯗ ꯀꯔꯤꯃꯠꯇ ꯇꯧꯕ ꯉꯝꯗꯦ꯫ ꯌꯨꯖꯤꯟꯗꯁꯨ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯗ꯭ꯔꯦ꯫ ꯃꯣꯟꯁꯇꯔ ꯑꯗꯨꯗꯤ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯋꯦꯗꯅꯦꯁꯗꯦꯁꯨ ꯌꯨꯖꯤꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯍꯥꯛꯄꯨ ꯀꯟꯕ ꯉꯝꯂꯔꯣꯏꯗ꯭ꯔꯥ ꯈꯟꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯂꯩꯖꯔꯤ꯫ ꯖꯥ ꯑꯁꯤꯗ ꯃꯐꯝ ꯑꯁꯤꯗ ꯃꯤꯁ ꯊꯣꯔꯅꯦꯟ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯌꯧꯔꯛꯄꯒ ꯃꯍꯥꯛꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯍꯪꯂꯤ, ꯌꯨꯖꯤꯟ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯤꯡꯂꯤꯕ꯭ꯔꯥ? ꯃꯁꯤꯗꯒꯤ ꯋꯦꯗꯅꯦꯁꯗꯦ ꯃꯤꯁ ꯊꯣꯔꯅꯦꯟꯒꯤ ꯃꯐꯝꯗ ꯗꯥꯎꯠ ꯑꯃ ꯂꯩꯔꯝꯂꯤ, ꯃꯔꯝꯗꯤ ꯊꯧꯗꯣꯛ ꯊꯣꯛꯐꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯀꯔꯝꯅ ꯈꯪꯂꯒ ꯂꯥꯛꯂꯤꯕꯅꯣ? ꯑꯗꯨꯒ ꯍꯦꯛ ꯌꯧꯔꯛꯄꯒ ꯀꯔꯤꯒꯤꯗꯃꯛ ꯌꯨꯖꯤꯟ ꯁꯤꯔꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯤꯕꯅꯣ? ꯑꯁꯨꯝꯅ ꯁꯁꯄꯦꯟ ꯑꯣꯏꯕ ꯋꯥꯔꯤꯁꯤꯒ ꯂꯣꯏꯅꯅ ꯏꯄꯤꯁꯣꯗ 4 ꯑꯁꯤ ꯂꯣꯏꯁꯤꯟꯈꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯏꯄꯤꯁꯣꯗ 5 ꯑꯃꯨꯛ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯑꯁꯨꯝꯅ ꯏꯄꯤꯁꯣꯗ ꯑꯅꯤ ꯄꯨꯖꯔꯛꯄꯁꯦ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗꯁꯨ ꯏꯄꯤꯁꯣꯗ 2 ꯄꯨꯕ ꯉꯝꯅꯕ ꯍꯣꯠꯅꯖꯔꯛꯀꯦ꯫ ꯉꯁꯤꯒꯤ ꯏꯄꯤꯁꯣꯗ 5 ꯑꯁꯤꯗꯗꯤ ꯑꯦꯗꯥꯝꯁ ꯐꯦꯃꯤꯂꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯐꯖꯅ ꯎꯠꯀꯗꯧꯔꯤ꯫ ꯁꯝꯅ ꯍꯥꯏꯔꯕꯗ ꯒꯣꯃꯦꯁ, ꯃꯣꯇꯦꯁꯤꯌꯥ ꯑꯃꯗꯤ ꯕꯛꯁꯤꯅꯤ꯫ ꯃꯈꯥ ꯇꯥꯕ ꯏꯄꯤꯁꯣꯗꯁꯤꯡꯗꯁꯨ ꯃꯈꯣꯏꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯀꯦꯔꯦꯛꯇꯔ ꯑꯃꯁꯨ ꯊꯣꯛꯂꯛꯈꯤꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯍꯧꯗ꯭ꯔꯤꯉꯩꯗ ꯃꯃꯥꯡꯒꯤ ꯏꯄꯤꯁꯣꯗꯁꯤꯡ ꯌꯦꯡꯕꯤꯗ꯭ꯔꯒꯗꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯂꯤꯡꯛ ꯍꯥꯞꯆꯔꯝꯒꯦ, ꯃꯗꯨꯗ ꯍꯥꯟꯅ ꯌꯦꯡꯕꯤꯌꯨ, ꯅꯠꯇ꯭ꯔꯒꯗꯤ ꯋꯥꯔꯤ ꯑꯁꯤ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯂꯣꯏ꯫ ꯑꯗꯨꯒ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯑꯍꯥꯟꯕ ꯊꯦꯡꯅꯕꯤꯕ ꯑꯣꯏꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯔꯝꯒꯅꯨ꯫
Episode 5 ki ahanbada akoina uribasi Wednesday na mahaki mapa Gomez ki criminal report ama paiduna madubu yengduna leiri masi mamangi episode singda Tyler na mangonda pirakhibani sin nasi hujik past ta ship tawri masidi uribasi 1999 gi Rebel Night ni naha uriba principal Weems na party asi loiduna tholakpada asiba hakchang ama mahaki mamangmakta tarakle nupa asigi maming Keras Get kawi mahak asidi Norman people amani principal Weems na mathakta yengkhalubadadi Wednesday gi mapa Gomez na makuta thangsang ama paiduna leptu leirambasa mahakna thengnarami principal Weems na police ta hairi masi pumnamak Wednesday gi mama Morticia na thonmani siriba Keret amadi Gomez Morticia gi matangdagi khanarakpani principal gi wahi singse taraga Gomez pu police sing na phaduna puduna chatkre hojik amuk sinnasi present time da amuk ship tawrakli Gomez amadi Morticia parents meet kidamak Nevermore Academy da lakli Nevermore gi principal na parents sing asibu taram nokpaga loinana Eugene na soktuna leiribasigi matangda wafam khara fongdokli Eugene hojik masa karimata tawdre masa yamna fagatle mahakidamakta karisu singningai leite adubu tasengnamakti Eugene di hojik koma da leiribani principal na school gi mingchat thidanabagi-damak mahakna oideba nganglibani Wednesday amadi init masagi parents sing lakpada karisu yamna harauba oide Wednesday na mahaki mama mapada thinggi matangda pau tamle nakoina thingbu aigi inakta hek thamlaba ngontung ikui-kuidana thing aigi inakta lei haibase aina khangle Wednesday da Gomez na pakhatna hangli adudi thinggi makhutsa singdu hojik pauba mathau phajana tawribara hojik paugidi thingda aina akaiba mata piba leite haina Wednesday na ju khumli Morticia na su Wednesday da mahangna school asida leirakpadagi mafam asida kari thokrabage haina hangjari Wednesday na haide Nevermore Academy da lakpadagi punsi mangadaba attack kya tawrakhre maram asina aidi mafam asida leibase yamna nungai Wednesday gi wahi singje taraga Morticia amadi Gomez ti yamna harauri matang asida ni yamna ngaklibadi macha aduda siba yaba attack tawre haraga mama apa aduna aduk haraurido karigino khangde nakan amaromdana inisu mama apa unanabagi-damak mamagi manata chingchili init ki mama di werewolf nina init pu manam sut namladuna ana ayek yaudeko namaina mi ngangselisina karigino red meat fajana chariba natra haina hangli initi werewolf amfawa ondrimadina red meat fajana chadabana masigi wa leithokpo oina ima baba kamdorige haina haijalai Bianca amadi Xavier na mayamgi parents ki unaduna leibasi mathaktagi yengjari makoi ni gi oinati nongma fawa parents meet asida makoi gi parents lakiba leitri Xavier na Bianca gi manakta changduna Rebel na ki numit aduda mahakna Bianca bu wakhan nungai hangidabagi-damak mahakpu ngakpinaba haijari makoi anina asumna wari saduna leiringai ngasidi Bianca gi mama lakladuna maningdagi Bianca bu kaurakli Bianca di mama ubada pungangaklami Bianca na mama bu uraga yamna kibagi mawong matosi aikoina tasengna uba fangli Wednesday ki imung manung punna principal ki kada phaminari mafam asida Gomez Morticia amadi principal makoi ahumgi haukraba wari singbu puthokduna wari sanari Morticia na 1990 gi student yearbook pu pari larik asida school asida tamliba outcast oiba satra kudimaki matangda iribani adubu larik asi Morticia na sum yenglakpada mahaki sena adudi yauromdre Morticia di masida ngakladuna aigi di masida yauromdre na principal Weems su masigi matangda karimata khangdaba saraga hairi adubu tasengbadi masigi sena asi principal na sagaiduna mai thadokrabani masigi matungda principal na Wednesday gi therapy gi matangda wari saba horakli principal na hairi Wednesday hojik fawba psychiatrist aduga fajana punba ngamdri maram asina mahakna family punna therapy session ama yaunabagi-damak Morticia amadi Gomez ta hairi Wednesday na di masibu yaningde tawbatabu Morticia amadi Gomez na machagi khalaga session asi chatpa asi yarame Wednesday gi imung manung punna therapy session adu chatpadu akoina uri matang asida sairipsu inaknakna cha thaktuna leiri mahakna Gomez pu uraga masa matanda sauningba yamna faujarame mapana saubadu ubada nakanna leiriba Tyler na mapa adubu kaidorage haina hangli sairipna Gomez ta yinglaga macha nupada hairi mihatpa amana ifongfongna freedom da chatli aduga aikoina karisu tawba ngamde masidagi akoida Wednesday gi family punna therapy session asi yaubase akoida uhalli adubu therapy session asi gi marak thatna Wednesday na mapada
ꯒꯦꯠ ꯃꯔꯗꯔ ꯀꯦꯁꯀꯤ ꯃꯇꯥꯡꯗ ꯍꯪꯂꯤ꯫ ꯀꯦꯁ ꯑꯁꯤꯒꯤ ꯄ꯭ꯔꯥꯏꯝ ꯁꯁꯄꯦꯛ ꯑꯁꯤ ꯒꯣꯃꯦꯖꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯒꯣꯃꯦꯖ ꯑꯃꯗꯤ ꯃꯣꯇꯦꯁꯤꯌꯥꯗꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯄꯜꯂꯛꯄꯗ ꯃꯃꯥꯏ ꯃꯃꯤꯠ ꯉꯥꯡꯁꯪ ꯉꯥꯡꯅ ꯄꯥꯈꯠꯄꯒꯤ ꯃꯑꯣꯡꯁꯦ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ꯫ ꯃꯣꯇꯦꯁꯤꯌꯥꯅ ꯈꯨꯝꯂꯛꯂꯤ ꯃꯗꯨ ꯑꯣꯏꯗꯕ ꯄꯪꯁꯥꯅ ꯁꯥꯖꯟꯕ ꯀꯦꯁꯅꯤ꯫ ꯃꯈꯣꯏꯅ ꯒꯣꯃꯦꯖꯕꯨ ꯃꯔꯥꯟ ꯁꯤꯅꯕ ꯍꯣꯠꯅꯔꯤꯕꯅꯤ꯫ ꯃꯁꯤꯗ ꯋꯦꯅꯁꯗꯦꯅ ꯌꯥꯝ ꯁꯥꯎꯅ ꯈꯨꯝꯂꯛꯂꯤ ꯑꯗꯨꯕꯨ ꯁꯥꯏꯔꯤꯞꯅꯗꯤ ꯃꯗꯨ ꯌꯥꯅꯤꯡꯗꯦ꯫ ꯃꯁꯤꯗ ꯃꯣꯇꯦꯁꯤꯌꯥꯅ ꯃꯍꯥꯛꯄꯨ ꯋꯥ ꯉꯥꯡꯕ ꯂꯦꯞꯅꯕ ꯇꯨꯃꯤꯟꯅ ꯂꯩꯅꯕ ꯍꯥꯏꯔꯛꯄꯗ ꯋꯦꯅꯁꯗꯦ ꯌꯥꯝ ꯁꯥꯎꯅ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯑꯁꯨꯝ ꯇꯧꯅ ꯉꯁꯤꯒꯤ ꯊꯦꯔꯥꯄꯤ ꯁꯦꯁꯟ ꯑꯁꯤꯁꯨ ꯍꯧꯕꯒ ꯑꯗꯨꯝ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯑꯩꯈꯣꯏꯅ ꯎꯔꯤꯕꯁꯤ ꯕꯤꯌꯥꯡꯀꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯔꯦꯁꯇꯨꯔꯦꯟ ꯑꯃꯗ ꯐꯝꯗꯨꯅ ꯂꯩꯕ ꯑꯁꯤꯅꯤ꯫ ꯕꯤꯌꯥꯡꯀꯥꯅ ꯃꯃꯥꯗ ꯍꯪꯂꯤ ꯃꯐꯝ ꯑꯁꯤꯗ ꯅꯪ ꯀꯔꯤ ꯇꯧꯕ ꯂꯥꯛꯄꯅꯣ? ꯑꯩꯈꯣꯏꯅꯁꯨ ꯕꯤꯌꯥꯡꯀꯥꯒꯤ ꯁꯛꯇꯝ ꯑꯁꯤ ꯎꯕꯗ ꯃꯃꯥꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯁꯤ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯅꯨꯡꯉꯥꯏꯅ ꯎꯗꯦ꯫ ꯕꯤꯌꯥꯡꯀꯥꯒꯤ ꯃꯃꯥ ꯑꯁꯤ ꯃꯣꯔꯅꯤꯡ ꯁ꯭ꯇꯥꯔ ꯀꯧꯕ ꯐꯥꯎꯟꯗꯦꯁꯟ ꯑꯃ ꯆꯂꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯐꯥꯎꯟꯗꯦꯁꯟ ꯑꯁꯤꯅ ꯃꯤꯑꯣꯏꯕꯁꯤꯡ ꯑꯁꯤꯕꯨ ꯀꯔꯝꯅ ꯑꯆꯨꯝꯕ ꯃꯑꯣꯡꯗ ꯍꯤꯡꯒꯅꯤ ꯍꯥꯏꯕꯗꯨ ꯇꯥꯛꯂꯤ꯫ ꯁꯦꯡꯅ ꯍꯥꯏꯔꯕꯗꯤ ꯃꯁꯤ ꯑꯔꯥꯟꯕ ꯑꯃꯅꯤ꯫ ꯕꯤꯌꯥꯡꯀꯥꯒꯤ ꯃꯃꯥ ꯑꯁꯤꯁꯨ ꯁꯥꯏꯔꯦꯟ ꯑꯃ ꯑꯣꯏꯕꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄ ꯄꯩꯁꯥ ꯄꯥꯏꯕ ꯈꯨꯗꯤꯡꯃꯛꯄꯨ ꯃꯥꯏꯟ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯨꯅ ꯄꯩꯁా ꯆꯥꯕꯒꯤ ꯊꯕꯛꯅꯤ ꯃꯥꯅ ꯑꯌꯥꯝꯕ ꯇꯧꯔꯤꯕꯁꯤ꯫ ꯃꯔꯝ ꯑꯁꯤꯅ ꯕꯤꯌꯥꯡꯀꯥꯗꯤ ꯃꯃꯥꯒꯤ ꯑꯗꯨꯒꯨꯝꯕ ꯃꯑꯣꯡ ꯃꯇꯧꯗꯨ ꯍꯩꯅꯗꯕꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯂꯝꯂꯒ ꯅꯦꯕꯔꯃꯣꯔꯗ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅꯤ ꯋꯥꯔꯤ ꯁꯥꯅꯔꯛꯄꯗꯒꯤ ꯕꯤꯌꯥꯡꯀꯥꯁꯨ ꯃꯃꯥꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤꯒꯤ ꯃꯔꯝ ꯈꯪꯂꯤ꯫ ꯃꯃꯥꯅ ꯂꯥꯛꯂꯤꯕꯁꯤ ꯃꯃꯥ ꯍꯧꯖꯤꯛ ꯁꯥꯏꯔꯦꯟꯒꯤ ꯄꯋꯥꯔ ꯑꯗꯨ ꯁꯣꯟꯊꯔꯛꯄꯅ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛ ꯃꯌꯨꯝꯗ ꯍꯜꯂꯁꯤ ꯍꯥꯏꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯕꯤꯌꯥꯡꯀꯥꯅꯗꯤ ꯃꯁꯤꯗ ꯌꯥꯅꯤꯡꯗꯦ꯫ ꯑꯁꯨꯝꯅ ꯕꯤꯌꯥꯡꯀꯥꯅ ꯆꯠꯁꯤ ꯍꯥꯏꯕ ꯌꯥꯔꯛꯇꯕꯁꯤꯗ ꯃꯃꯥꯅ ꯕꯤꯌꯥꯡꯀꯥꯗ ꯀꯤꯍꯜꯂꯗꯨꯅ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯁꯤ ꯌꯥꯗ꯭ꯔꯒꯗꯤ ꯑꯩꯅ ꯑꯆꯨꯝꯕ ꯄꯨꯝꯅꯃꯛ ꯍꯥꯏꯗꯣꯛꯂꯛꯀꯅꯤ꯫ ꯅꯪꯅ ꯀꯔꯝꯅ ꯅꯦꯕꯔꯃꯣꯔ ꯑꯦꯀꯥꯗꯃꯤꯗ ꯁꯥꯏꯔꯦꯟꯒꯤ ꯄꯋꯥꯔ ꯁꯤꯖꯤꯟꯅꯗꯨꯅ ꯑꯦꯗꯃꯤꯁꯟ ꯇꯧꯔꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯣ꯫ ꯕꯤꯌꯥꯡꯀꯥꯒꯤ ꯃꯃꯥꯅ ꯃꯈꯥ ꯇꯥꯅ ꯆꯌꯣꯜ ꯑꯃꯒꯤ ꯃꯅꯨꯡꯗ ꯃꯍꯥꯛꯀꯤ ꯐꯤꯔꯣꯜꯁꯤꯡ ꯄꯦꯛ ꯇꯧꯗꯨꯅ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯂꯥꯛꯀꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯋꯦꯅꯁꯗꯦꯅ ꯍꯣꯁꯄꯤꯇꯥꯜꯗ ꯌꯨꯖꯤꯟꯒꯤ ꯐꯤꯚꯝ ꯌꯦꯡꯁꯤꯟꯕ ꯂꯥꯛꯂꯤ꯫ ꯋꯦꯅꯁꯗꯦ ꯃꯁꯥꯃꯛꯅ ꯁꯨꯡꯖꯕ ꯈꯣꯏꯍꯤ ꯄꯨꯗꯨꯅ ꯌꯨꯖꯤꯟꯒꯤꯗꯃꯛꯇ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯅꯨꯄꯤ ꯑꯅꯤꯁꯨ ꯂꯥꯛꯂꯤ꯫ ꯅꯨꯄꯤ ꯑꯅꯤ ꯑꯁꯤ ꯌꯨꯖꯤꯟꯒꯤ ꯄꯦꯔꯦꯟꯁꯅꯤ꯫ ꯌꯨꯖꯤꯟꯒꯤ ꯄꯦꯔꯦꯟꯁꯁꯤꯡꯅ ꯋꯦꯅꯁꯗꯦꯕꯨ ꯊꯥꯒꯠꯂꯗꯨꯅ ꯍꯥꯏꯔꯤ ꯌꯨꯖꯤꯟꯅ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯅ ꯈꯟꯖꯕ ꯃꯔꯨꯞ ꯑꯁꯤ ꯅꯍꯥꯛꯅꯤ꯫ ꯃꯍꯥꯛꯅ ꯅꯪꯕꯨ ꯃꯇꯝ ꯆꯨꯞꯄꯗ ꯊꯥꯒꯠꯇꯨꯅ ꯑꯗꯨꯝ ꯂꯩꯕꯅꯤ꯫ ꯃꯁꯤ ꯇꯥꯕꯗ ꯋꯦꯅꯁꯗꯦꯗꯤ ꯏꯍꯩ ꯍꯩꯅꯗꯅ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯑꯃꯨꯛ ꯁꯥꯏꯔꯤꯁꯇ ꯑꯃꯨꯛ ꯎꯠꯂꯛꯂꯤ꯫ ꯁꯥꯏꯔꯤꯁꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯄꯣꯁꯃꯣꯔꯇꯦꯝ ꯇꯧꯕ ꯗꯣꯛꯇꯔ ꯑꯗꯨꯒꯤ ꯀꯥꯗꯅꯤ꯫ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯄꯣꯁꯃꯣꯔꯇꯦꯝ ꯇꯧꯅꯕ ꯂꯩꯔꯤꯕ ꯗꯣꯛꯇꯔ ꯑꯗꯨ ꯃꯁꯥ ꯃꯊꯟꯇ ꯁꯨꯏꯁꯥꯏꯗ ꯇꯧꯗꯨꯅ ꯂꯩꯖꯔꯝꯕꯗꯒꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯅꯕꯒꯤꯗꯃꯛ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯤ꯫ ꯍꯕꯜꯗꯥꯔꯗꯨꯅ ꯁꯥꯏꯔꯤꯞꯇ ꯍꯥꯏꯔꯤ ꯃꯐꯝ ꯑꯁꯤꯒꯤ CCTV ꯀꯦꯃꯦꯔꯥ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯕ꯭ꯂꯦꯛ ꯕꯕꯜ ꯒꯝ ꯅꯞꯁꯜꯂꯝꯕꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯎꯕ ꯐꯪꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯄꯨꯂꯤꯁꯁꯤꯡꯅ ꯗꯣꯛꯇꯔ ꯑꯗꯨꯒꯤ ꯁꯨꯏꯁꯥꯏꯗ ꯅꯣꯠ ꯊꯦꯡꯅꯔꯝꯃꯤ꯫ ꯍꯕꯜꯗꯥꯔ ꯑꯗꯨꯅ ꯁꯥꯏꯔꯤꯁꯇ ꯁꯨꯏꯁꯥꯏꯗ ꯅꯣꯠ ꯑꯗꯨ ꯄꯥꯗꯨꯅ ꯇꯥꯍꯜꯂꯤ꯫ ꯁꯨꯏꯁꯥꯏꯗ ꯅꯣꯠ ꯑꯁꯤꯗ ꯑꯁꯨꯝꯅ ꯏꯔꯤ ꯗꯣꯛꯇꯔ ꯑꯁꯤꯅ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛꯅ ꯀꯦꯁ ꯑꯃꯒꯤ ꯃꯇꯥꯡꯗ ꯑꯣꯏꯗꯕ ꯔꯤꯄꯣꯔꯠ ꯁꯥꯈꯤ꯫ ꯃꯁꯤꯒꯤ ꯃꯔꯝꯒꯤ ꯅꯨꯡꯉꯥꯏꯇꯕꯅ ꯃꯍꯥꯛ ꯃꯊꯟꯇ ꯁꯨꯏꯁꯥꯏꯗ ꯇꯧꯖꯔꯤꯕꯅꯤ꯫ ꯀꯦꯁ ꯑꯁꯤ ꯒꯦꯠꯀꯤ ꯀꯦꯁ ꯑꯗꯨꯅꯤ꯫ ꯃꯁꯤꯗ ꯒꯣꯃꯦꯖꯕꯨ ꯄ꯭ꯔꯥꯏꯝ ꯁꯁꯄꯦꯛ ꯑꯣꯏꯅ ꯂꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯗꯣꯛꯇꯔꯒꯤ ꯁꯥꯖꯟꯅꯕ ꯔꯤꯄꯣꯔꯠ ꯑꯗꯨꯅ ꯒꯣꯃꯦꯖ ꯃꯔꯥꯜ ꯂꯩ ꯍꯥꯏꯅ ꯄ꯭ꯔꯨꯞ ꯇꯧꯕ ꯉꯝꯈꯤꯗꯦ꯫ ꯋꯥꯍꯩꯁꯤꯡꯁꯦ ꯇꯥꯕꯗ ꯁꯥꯏꯔꯤꯞꯇꯤ ꯍꯔꯥꯎꯅ ꯅꯣꯛꯐꯦꯠ ꯇꯧꯖꯔꯤ꯫ ꯃꯍꯥꯛꯅ ꯒꯣꯃꯦꯖꯕꯨ ꯃꯔꯥꯜ ꯂꯩ ꯎꯠꯅꯕꯒꯤꯗꯃꯛ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯏꯕꯤꯗꯦꯟꯁ ꯑꯃ ꯊꯤꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯏꯕꯤꯗꯦꯟꯁ ꯑꯃꯗꯤ ꯐꯪꯂꯦ꯫ ꯃꯁꯤꯒꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯋꯦꯅꯁꯗꯦꯅ ꯀ꯭ꯔꯦꯛꯁꯇꯣꯜꯒꯤ ꯁ꯭ꯇꯦꯆꯨꯒꯤ ꯃꯃꯥꯡꯗ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯦꯞꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯕꯁꯤ ꯑꯩꯈꯣꯏꯅ ꯎꯔꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯣꯇꯦꯁꯤꯌꯥꯅ ꯒ꯭ꯔꯦꯚꯌꯥꯔꯗꯇ ꯆꯪꯈꯤꯕꯁꯤ ꯋꯦꯅꯁꯗꯦꯅ ꯎꯍꯧꯔꯦ꯫ ꯃꯈꯨꯠꯇꯁꯨ ꯑꯉꯥꯡꯕ ꯒꯨꯂꯥꯞ ꯑꯃ ꯄꯥꯏꯔꯤ꯫ ꯒꯨꯂꯥꯞ ꯑꯁꯤꯕꯨ ꯃꯣꯇꯦꯁꯤꯌꯥꯅ ꯃꯇꯣꯟꯒꯤ ꯂꯩꯒꯤ ꯁꯔꯨꯛꯇꯨ ꯊꯠꯇꯠꯂꯕ ꯃꯇꯨꯡ ꯃꯣꯡꯐꯝ ꯑꯃꯗ ꯂꯪꯁꯤꯜꯂꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯋꯦꯅꯁꯗꯦꯅ ꯅꯥꯀꯟ ꯑꯃꯗꯒꯤ ꯂꯨꯝꯂꯒ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯣꯇꯦꯁꯤꯌꯥꯅ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯋꯦꯅꯁꯗꯦꯁꯨ ꯃꯣꯡꯐꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯋꯦꯅꯁꯗꯦꯗꯤ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ ꯃꯔꯝꯗꯤ ꯃꯣꯡꯐꯝ ꯑꯁꯤ ꯒ꯭ꯔꯦꯗꯀꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯁꯤꯗꯒꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯁꯥꯇ꯭ꯔꯁꯤꯡ ꯑꯃꯗꯤ ꯄꯦꯔꯦꯟꯁꯁꯤꯡ ꯆꯥꯛ ꯆꯥꯗꯨꯅ ꯂꯩꯔꯤꯉꯩ ꯋꯦꯅꯁꯗꯦꯅ ꯒꯦꯠꯀꯤ ꯃꯣꯡꯐꯝꯗ ꯀꯔꯤꯒꯤꯗꯃꯛ ꯃꯣꯇꯦꯁꯤꯌꯥꯅ ꯂꯩ ꯂꯪꯁꯤꯜꯂꯤꯕꯅꯣ ꯍꯥꯏꯕꯗꯣ ꯍꯪꯂꯤ꯫ ꯃꯁꯤꯗ ꯒꯣꯃꯦꯖꯅ ꯍꯥꯏꯔꯤ ꯋꯥꯔꯤꯁꯤꯡ ꯑꯁꯦ ꯋꯦꯅꯁꯗꯦꯗꯁꯨ ꯂꯤꯊꯣꯛꯄ ꯌꯥꯔꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯣꯇꯦꯁꯤꯌꯥꯅꯗꯤ ꯋꯦꯅꯁꯗꯦꯅ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕꯗꯨ ꯊꯥꯖꯔꯣꯏ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯌꯥꯔꯝꯗꯦ꯫ ꯃꯌꯥꯝ ꯆꯥꯛ ꯆꯥꯅꯔꯤꯉꯩ ꯃꯔꯛ ꯑꯁꯤꯗ ꯏꯅꯤꯠꯇꯤ ꯃꯃꯥꯅ ꯋꯦꯌꯔꯕꯨꯛ ꯑꯣꯟꯅꯕ ꯍꯣꯠꯅꯧ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯇꯥꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯥꯇ꯭ꯔꯁꯤꯡꯒ ꯄꯦꯔꯦꯟꯁꯁꯤꯡꯒ ꯂꯟꯆ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩꯁꯤꯗ ꯁꯥꯏꯔꯤꯞ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯄꯨꯂꯤꯁꯁꯤꯡꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯁꯤꯗ ꯆꯪꯂꯛꯂꯦ꯫ ꯑꯗꯨꯕꯨ ꯒꯣꯃꯦꯖꯕꯨ ꯒꯦꯠ ꯍꯥꯠꯄꯒꯤ ꯃꯔꯥꯜꯒꯤꯗꯃꯛ ꯁꯥꯏꯔꯤꯐꯅ ꯐꯥꯗꯨꯅ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ꯫
ꯃꯣꯇꯦꯁꯤꯌꯥꯁꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯒ ꯌꯦꯡꯖꯕ ꯅꯠꯇꯅ ꯀꯔꯤꯃꯠꯇ ꯇꯧꯕ ꯉꯝꯗꯦ꯫ ꯃꯁꯤꯒꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯑꯩꯈꯣꯏꯅ ꯎꯔꯤꯕꯁꯤ ꯋꯦꯅꯁꯗꯦꯅ ꯒꯣꯃꯦꯁ ꯎꯅꯕ ꯂꯥꯛꯄꯅꯤ꯫ ꯋꯦꯅꯁꯗꯦꯅ ꯖꯦꯟꯗ ꯂꯩꯔꯤꯕ ꯃꯄꯥꯗ ꯃꯁꯤꯒꯤ ꯃꯤꯍꯥꯠ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯋꯥꯔꯤ ꯑꯗꯨ ꯂꯤꯅꯕ ꯍꯥꯏꯔꯤ꯫ ꯑꯍꯥꯟꯕꯗ ꯍꯥꯏꯌꯨ ꯌꯥꯔꯝꯗ꯭ꯔꯕꯁꯨ ꯋꯦꯅꯁꯗꯦꯅ ꯇꯛꯁꯟꯃꯟꯕꯗꯒꯤꯗꯤ ꯑꯁꯦꯡꯕꯗꯨ ꯍꯥꯏꯗꯣꯔꯛꯂꯦ꯫ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯄꯥꯁꯇ ꯂꯥꯛꯂꯤ꯫ ꯃꯣꯇꯦꯁꯤꯌꯥ ꯑꯃꯗꯤ ꯒꯣꯃꯦꯁ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯅꯦꯕꯔꯃꯣꯔ ꯑꯦꯀꯥꯗꯃꯤꯗ ꯇꯝꯗꯨꯅ ꯂꯩꯔꯤ ꯃꯇꯝ ꯑꯁꯤ꯫ ꯑꯗꯨꯕꯨ ꯒꯦꯔꯦꯠ ꯒꯦꯠ ꯀꯧꯕ ꯑꯥꯎꯠꯀꯥꯁ ꯅꯠꯇꯕ ꯅꯣꯔꯃꯦꯜ ꯄꯤꯄꯜ ꯑꯃꯅ ꯃꯣꯇꯦꯁꯤꯌꯥꯕꯨ ꯌꯥꯝꯅ ꯄꯥꯝꯖꯩ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗꯤ ꯃꯣꯇꯦꯁꯤꯌꯥꯗ ꯍꯦꯟꯅ ꯑꯋꯥꯕ ꯄꯤꯕ ꯑꯣꯏꯅ ꯊꯣꯛꯂꯦ꯫ ꯃꯔꯝ ꯑꯁꯤꯒꯤꯗꯃꯛ ꯃꯣꯇꯦꯁꯤꯌꯥ ꯑꯃꯗꯤ ꯒꯣꯃꯦꯁꯅ ꯄꯨꯂꯤꯁꯇ ꯀꯝꯄ꯭ꯂꯦꯟ ꯇꯧꯕꯁꯨ ꯂꯩꯈꯤ꯫ ꯑꯗꯨꯕꯨ ꯒꯦꯔꯦꯠꯀꯤ ꯃꯄꯥ ꯁꯍꯔ ꯑꯁꯤꯒꯤ ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯏꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯅ ꯃꯍꯥꯛꯅ ꯄꯨꯂꯤꯁꯁꯤꯡꯕꯨ ꯂꯩꯈꯤꯕꯅ ꯒꯦꯔꯦꯠ ꯒꯦꯠꯇ ꯑꯩꯈꯣꯏꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯦ꯫ ꯑꯗꯨꯕꯨ ꯅꯣꯡꯃ 1990ꯒꯤ ꯔꯦꯕꯦꯜ ꯅꯥꯏꯠ ꯅꯨꯃꯤꯠ ꯑꯃꯗ ꯃꯣꯇꯦꯁꯤꯌꯥ ꯑꯃꯗꯤ ꯒꯣꯃꯦꯁ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯒꯦꯔꯦꯠ ꯒꯦꯠꯅ ꯃꯐꯝ ꯑꯁꯤꯗ ꯆꯪꯂꯛꯂꯦ꯫ ꯃꯍꯥꯛꯅ ꯒꯣꯃꯦꯁ ꯑꯃꯗꯤ ꯃꯣꯇꯦꯁꯤꯌꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯥꯀꯟꯗ ꯂꯩꯕ ꯊꯥꯡꯁꯥꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯒꯣꯃꯦꯁꯄꯨ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯇꯥꯟꯅꯔꯛꯂꯦ꯫ ꯃꯣꯇꯦꯁꯤꯌꯥꯅꯁꯨ ꯒꯣꯃꯦꯁꯄꯨ ꯃꯄꯨꯟꯁꯤ ꯀꯟꯖꯅꯕ ꯆꯦꯟꯈꯤꯅꯕ ꯍꯥꯏꯔꯤ꯫ ꯇꯧꯕꯇꯕꯨ ꯃꯊꯛꯇ ꯆꯦꯟꯈꯠꯂꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯂꯝꯕꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯈꯣꯏꯅꯤꯒꯤ ꯃꯔꯛꯇ ꯌꯥꯝ ꯀꯟꯅ ꯐꯨꯅꯈꯤ꯫ ꯑꯁꯥꯎꯕꯅ ꯌꯣꯝꯂꯕ ꯒꯦꯔꯦꯠ ꯒꯣꯃꯦꯁꯅ ꯊꯠꯄ ꯉꯝꯗꯦ꯫ ꯑꯗꯨꯕꯨ ꯒꯣꯃꯦꯁꯅ ꯇꯥꯟꯖꯥ ꯐꯪꯕꯗ ꯇꯥꯔꯤꯕ ꯊꯥꯡ ꯑꯗꯨ ꯈꯨꯟꯀꯠꯂꯗꯨꯅ ꯃꯍꯥꯛꯄꯨ ꯈꯥꯝꯅꯕ ꯍꯣꯠꯅꯔꯛꯄꯗꯗꯤ ꯊꯥꯡ ꯑꯗꯨ ꯍꯦꯛ ꯄꯥꯏꯕꯒ ꯂꯦꯞꯈꯠꯂꯛꯄꯗ ꯒꯦꯔꯦꯠꯅ ꯆꯦꯟꯁꯤꯜꯂꯛꯄꯒ ꯃꯄꯥ ꯆꯥꯟꯅꯗꯨꯅ ꯃꯍꯥꯛꯀꯤ ꯃꯕꯨꯛꯇ ꯊꯥꯡ ꯑꯗꯨꯅ ꯊꯤꯟꯈꯤ꯫ ꯒꯦꯔꯦꯠ ꯑꯁꯨꯝ ꯇꯧꯅ ꯕꯤꯜꯗꯤꯡ ꯑꯗꯨꯗꯒꯤ ꯇꯥꯔꯛꯇꯨꯅ ꯄ꯭ꯔꯤꯟꯁꯤꯄꯥꯜꯒꯤ ꯃꯃꯥꯡꯗ ꯇꯥꯁꯤꯟꯈꯤ꯫ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅ ꯃꯊꯛꯇ ꯌꯦꯡꯈꯠꯂꯛꯄꯗꯗꯤ ꯊꯥꯡ ꯄꯥꯏꯗꯨꯅ ꯂꯦꯞꯂꯤꯕ ꯒꯣꯃꯦꯁꯄꯨ ꯎꯔꯦ꯫ ꯑꯁꯨꯝꯅ ꯒꯦꯔꯦꯠꯅ ꯁꯤꯕꯒꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯋꯦꯅꯁꯗꯦꯗ ꯂꯤꯔꯤ꯫ ꯋꯦꯅꯁꯗꯦꯅ ꯃꯍꯥꯛꯅ ꯉꯥꯡꯂꯤꯕꯁꯤꯡ ꯑꯁꯤꯕꯨ ꯇꯥꯔꯒ ꯊꯥꯖꯕꯗꯤ ꯈꯔ ꯋꯥꯠꯂꯤ꯫ ꯃꯁꯤꯗꯒꯤ ꯋꯦꯅꯁꯗꯦ ꯁꯥꯏꯔꯤꯐꯀꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯋꯦꯅꯁꯗꯦꯅ ꯁꯥꯏꯔꯤꯐꯄꯨ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯁꯤ ꯃꯔꯥꯜ ꯂꯩꯇꯦ ꯍꯥꯏꯅ ꯇꯥꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯃꯁꯤꯗ ꯁꯥꯏꯔꯤꯐꯅ ꯑꯃꯨꯛ ꯍꯥꯏꯔꯤ ꯒꯣꯃꯦꯁ ꯃꯁꯥꯃꯛꯅ ꯃꯍꯥꯛꯅ ꯒꯦꯔꯦꯠ ꯍꯥꯠꯈꯤ ꯍꯥꯏꯅ ꯌꯥꯖꯈꯤꯕꯒꯤ ꯆꯦ ꯂꯩ꯫ ꯃꯗꯨꯒꯤ ꯃꯊꯛꯇ ꯃꯍꯥꯛꯅ ꯄꯥꯏꯈꯤꯕ ꯊꯥꯡ ꯑꯗꯨꯁꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯏꯐꯝꯗ ꯂꯩ꯫ ꯃꯁꯤꯗ ꯋꯦꯅꯁꯗꯦꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯃꯣꯟꯁꯇꯔꯒꯤ ꯀꯦꯁ ꯑꯗꯨꯗꯒꯤ ꯑꯩꯕꯨ ꯂꯥꯞꯊꯣꯛꯅ ꯂꯩꯅꯕꯒꯤꯗꯃꯛ ꯃꯄꯥꯕꯨ ꯀꯦꯁꯇ ꯑꯃꯨꯛ ꯆꯦꯟꯅꯍꯜꯂꯤꯕꯔꯥ? ꯁꯥꯏꯔꯤꯐꯅ ꯋꯦꯅꯁꯗꯦꯕꯨ ꯒ꯭ꯌꯥꯟ ꯇꯥꯅꯕꯒꯤꯗꯃꯛ ꯋꯦꯅꯁꯗꯦꯗ ꯍꯥꯏꯔꯤ ꯗꯣꯛꯇꯔ ꯑꯗꯨꯅ ꯁꯨꯏꯁꯥꯏꯗ ꯇꯧꯈꯤꯕꯗꯨꯁꯨ ꯒꯣꯃꯦꯁꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯈꯤꯕꯗꯒꯤꯅꯤ꯫ ꯃꯣꯟꯁꯇꯔꯒꯤ ꯈꯨꯖꯤꯟ ꯑꯃꯗꯤ ꯖꯦꯚꯤꯌꯔꯒꯤ ꯐꯤ ꯑꯗꯨꯕꯨ DNA ꯇꯦꯁ ꯇꯧꯈꯤꯕꯗꯨꯒꯤ ꯃꯇꯥꯡꯗ ꯋꯦꯅꯁꯗꯦꯅ ꯑꯃꯨꯛ ꯍꯪꯂꯤ꯫ ꯃꯁꯤꯒꯤ ꯄꯥꯎꯈꯨꯝ ꯇꯥꯕꯗ ꯋꯦꯅꯁꯗꯦꯗꯤ ꯉꯛꯂꯦ ꯃꯔꯝꯗꯤ ꯃꯗꯨ ꯅꯦꯒꯦꯇꯤꯚ ꯂꯥꯛꯂꯦ ꯍꯥꯏꯕꯗꯤ DNA ꯑꯅꯤꯗꯨ ꯆꯥꯟꯅꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯋꯦꯅꯁꯗꯦꯗꯤ ꯍꯧꯖꯤꯛꯁꯨ ꯍꯥꯏꯔꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯁꯤꯗꯒꯤ ꯑꯩꯕꯨ ꯂꯥꯞꯊꯣꯛꯅ ꯂꯩꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯍꯥꯏꯕꯁꯦ ꯑꯩ ꯈꯪꯏ꯫ ꯋꯦꯅꯁꯗꯦꯒꯤ ꯋꯥꯍꯩꯁꯤꯡꯁꯦ ꯇꯥꯕꯗ ꯁꯥꯎꯔꯕ ꯁꯥꯏꯔꯤꯐꯅ ꯍꯥꯏꯔꯤ ꯒꯣꯃꯦꯁ ꯒꯦꯔꯦꯠ ꯒꯦꯠ ꯍꯥꯠꯄꯒꯤ ꯗꯥꯏꯇ ꯈꯛꯇ ꯅꯠꯇꯦ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯑꯁꯤ ꯏꯃꯨꯡ ꯑꯗꯨꯕꯨ ꯇꯨꯝꯅ ꯍꯥꯠꯈꯤꯕꯒꯤ ꯗꯥꯏꯇꯅꯤ ꯃꯍꯥꯛꯅ ꯄꯨꯔꯤꯕ ꯑꯁꯤ꯫ ꯁꯥꯏꯔꯤꯐꯅ ꯃꯈꯥ ꯇꯥꯔꯛꯂꯤ ꯒꯦꯔꯦꯠ ꯒꯦꯠꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯃꯥꯁꯨ ꯃꯊꯟꯇ ꯁꯨꯏꯁꯥꯏꯗ ꯇꯧꯗꯨꯅ ꯁꯤꯈ꯭ꯔꯦ꯫ ꯃꯄꯥꯁꯨ ꯌꯨ ꯊꯛꯄ ꯍꯦꯟꯃꯟꯕꯗꯒꯤ ꯁꯤꯈ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯃꯆꯟꯅꯨꯄꯤꯁꯨ ꯑꯗꯨ ꯃꯉꯥꯏ ꯀꯅꯥ ꯂꯩꯖꯗꯕ ꯑꯃ ꯑꯣꯏꯗꯨꯅ ꯃꯗꯨꯒꯤ ꯑꯋꯥꯕ ꯋꯥꯈꯜꯅ ꯑꯗꯨꯝ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯎꯍꯜꯂꯤꯕ ꯁꯤꯟ ꯑꯁꯤ ꯏꯅꯤꯠꯀꯤ ꯐꯦꯃꯤꯂꯤꯗꯅꯤ꯫ ꯉꯁꯤꯁꯨ ꯏꯅꯤꯠꯀꯤ ꯃꯃꯥꯅ ꯏꯅꯤꯠꯄꯨ ꯋꯦꯌꯔꯋꯣꯜꯐ ꯑꯣꯟꯕ ꯉꯝꯅꯕ ꯍꯣꯠꯅꯅꯕ ꯍꯥꯏꯔꯤ꯫ ꯃꯁꯤꯒ ꯂꯣꯏꯅꯅ ꯀꯥꯔꯗ ꯑꯃꯁꯨ ꯏꯅꯤꯠꯇ ꯄꯤꯔꯤ꯫ ꯃꯁꯤꯒꯤ ꯀꯥꯔꯗ ꯑꯁꯤ ꯁꯝꯃꯔ ꯀꯦꯝ ꯑꯃꯒꯤ ꯀꯥꯔꯗꯅꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯁꯝꯃꯔ ꯀꯦꯝ ꯑꯁꯤ ꯏꯆꯝ ꯆꯝꯕ ꯁꯝꯃꯔ ꯀꯦꯝ ꯑꯃꯗꯤ ꯅꯠꯇꯦ꯫ ꯃꯁꯤꯒꯤ ꯁꯝꯃꯔ ꯀꯦꯝ ꯑꯁꯤꯗ ꯋꯨꯜꯐ ꯑꯣꯟꯕ ꯉꯝꯅꯕ ꯇ꯭ꯔꯦꯅꯤꯡ ꯇꯧꯔꯤꯕꯅꯤ꯫ ꯃꯗꯨꯁꯨ ꯌꯥꯝꯅ ꯋꯥꯕ ꯃꯑꯣꯡꯗ꯫ ꯃꯁꯤꯕꯨ ꯏꯅꯤꯠꯇ ꯄꯤꯔꯗꯨꯅ ꯃꯃꯥꯅ ꯍꯥꯏꯔꯤ ꯅꯪꯅ ꯐꯦꯃꯤꯂꯤ ꯑꯁꯤꯗ ꯂꯩꯅꯕꯒꯤꯗꯃꯛ ꯋꯦꯌꯔꯋꯨꯜꯐ ꯑꯣꯟꯗꯕ ꯌꯥꯗꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯒꯤꯗꯃꯛ ꯑꯩꯅ ꯇꯤꯀꯦꯠ ꯑꯁꯤꯕꯨ ꯅꯪꯒꯤꯗꯃꯛ ꯄꯣꯔꯛꯂꯤꯕꯅꯤ꯫ ꯏꯅꯤꯠꯇꯤ ꯑꯁꯤꯒꯨꯝꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯍꯩꯅꯗꯕꯅ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯍꯧꯒꯠꯂꯒ ꯆꯠꯈ꯭ꯔꯦ꯫ ꯋꯦꯅꯁꯗꯦꯒꯤ ꯃꯅꯥꯎꯅꯨꯄꯥ ꯕꯛꯁꯂꯤ ꯌꯥꯝ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯇꯨꯔꯦꯜ ꯑꯃꯒꯤ ꯇꯣꯔꯕꯥꯟꯗ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯋꯦꯅꯁꯗꯦ ꯂꯥꯛꯇꯨꯅ ꯃꯅꯥꯛꯇ ꯐꯝꯂꯤ꯫ ꯋꯦꯅꯁꯗꯦꯅ ꯅꯪꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯄꯣꯠ ꯈꯔ ꯒꯣꯃꯦꯁꯅ ꯅꯪꯒꯤꯗꯃꯛꯇ ꯄꯤꯔꯛꯂꯦ ꯍꯥꯏꯔꯒ ꯄꯤꯔꯤ꯫ ꯕꯛꯁꯂꯤꯅ ꯕꯦꯒ ꯑꯗꯨꯗ ꯃꯈꯨꯠ ꯊꯤꯡꯖꯤꯟꯗꯨꯅ ꯂꯧꯊꯣꯔꯛꯄꯗꯗꯤ ꯍꯦꯟꯗ ꯒ꯭ꯔꯦꯅꯦꯗ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯕꯛꯁꯂꯤ ꯑꯃꯗꯤ ꯋꯦꯅꯁꯗꯦ ꯍꯦꯟꯗ ꯒ꯭ꯔꯦꯅꯦꯗ ꯑꯁꯤꯕꯨ ꯉꯥ ꯐꯥꯅꯕꯒꯤꯗꯃꯛꯇ ꯁꯤꯖꯤꯟꯅꯕꯅꯤ꯫ ꯕꯛꯁꯂꯤꯅ ꯄꯤꯟ ꯑꯗꯨ ꯁꯠꯂꯒ ꯏꯁꯤꯡꯗ ꯂꯪꯗꯕꯗ ꯕꯣꯝ ꯑꯗꯨꯅ ꯄꯣꯈꯥꯏꯕꯗꯒꯤ ꯁꯤꯔꯕ ꯉꯥ ꯀꯌꯥ ꯃꯐꯝ ꯑꯗꯨꯗ ꯇꯥꯎꯈꯠꯂꯛꯂꯦ꯫ ꯕꯛꯁꯂꯤꯅ ꯋꯦꯅꯁꯗꯦꯗ ꯒꯣꯃꯦꯁꯀꯤ ꯃꯇꯥꯡꯗ ꯍꯪꯂꯤ꯫ ꯒꯣꯃꯦꯁ ꯃꯔꯥꯜ ꯂꯩꯇꯦ ꯃꯔꯝ ꯑꯁꯤꯅ ꯃꯉꯣꯟꯗ ꯀꯔꯤꯃꯠꯇ ꯊꯣꯛꯍꯜꯂꯣꯏ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯕꯛꯁꯤꯗ ꯋꯦꯅꯁꯗꯦꯅ ꯍꯪꯂꯤ ꯃꯣꯇꯦꯁꯤꯌꯥꯗꯤ ꯍꯧꯖꯤꯛ ꯀꯔꯥꯏꯗ ꯂꯩ? ꯃꯣꯇꯦꯁꯤꯌꯥ ꯀꯅꯥꯒꯁꯨ ꯋꯥꯔꯤ ꯁꯥꯟꯅꯕ ꯄꯥꯝꯗꯦ ꯃꯔꯝ ꯑꯁꯤꯅ ꯃꯤ ꯑꯃꯠꯇꯅ ꯊꯤꯕ ꯈꯪꯂꯣꯏꯗꯕ ꯃꯐꯝ ꯑꯃꯗ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯋꯦꯅꯁꯗꯦꯅꯗꯤ ꯃꯍꯥꯛꯀꯤ ꯋꯥꯍꯩꯁꯤꯗꯒꯤ ꯃꯣꯇꯦꯁꯤꯌꯥ ꯀꯔꯥꯏ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕ ꯈꯪꯂꯦ꯫ ꯋꯦꯅꯁꯗꯦꯅ ꯃꯣꯇꯦꯁꯤꯌꯥ ꯎꯅꯅꯕꯒꯤꯗꯃꯛ ꯅꯥꯏꯠ ꯁꯦꯠ ꯀ꯭ꯂꯕꯀꯤ ꯂꯥꯏꯕ꯭ꯔꯦꯔꯤꯗ ꯂꯥꯛꯂꯦ꯫ ꯃꯐꯝ ꯑꯁꯤꯗ ꯋꯦꯅꯁꯗꯦꯅ ꯆꯪꯂꯛꯄ ꯎꯔꯒ ꯃꯣꯇꯦꯁꯤꯌꯥꯗꯤ ꯉꯛꯂꯦ꯫ ꯃꯣꯇꯦꯁꯤꯌꯥꯅ ꯈꯜꯂꯤꯕꯁꯤꯅ ꯋꯦꯅꯁꯗꯦ ꯅꯥꯏꯠ ꯁꯦꯠ ꯀ꯭ꯂꯕꯀꯤ ꯃꯦꯝꯕꯔ ꯑꯃ ꯑꯣꯏꯔꯦ꯫
ꯋꯦꯟꯁꯗꯦ ꯋꯦꯅꯁꯗꯦꯅ ꯍꯥꯏꯔꯤ ꯅꯪꯅ ꯈꯜꯂꯤꯕꯗꯨ ꯑꯣꯟꯅꯩ ꯅꯥꯏꯠ ꯁꯦꯠ ꯀ꯭ꯂꯕ ꯑꯁꯤꯕꯨ ꯌꯥꯎꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯛꯄꯗ ꯑꯩꯅ ꯔꯤꯖꯦꯛ ꯇꯧꯈ꯭ꯔꯕꯅꯤ ꯃꯁꯤꯒꯤ ꯀ꯭ꯂꯕ ꯑꯁꯤꯗꯤ ꯀꯥꯟꯅꯗ꯭ꯔꯕ ꯀ꯭ꯂꯕ ꯑꯃꯅꯤ ꯃꯁꯤꯗ ꯃꯣꯇꯦꯁꯤꯌꯥꯅ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯗꯤ ꯃꯁꯤꯒꯤ ꯀ꯭ꯂꯕ ꯑꯁꯤ ꯃꯑꯣꯡ ꯑꯃꯗ ꯂꯩꯔꯝꯃꯤ ꯃꯔꯝꯗꯤ ꯃꯁꯤꯒꯤ ꯀ꯭ꯂꯕ ꯑꯁꯤꯅ ꯃꯇꯝ ꯑꯗꯨꯗ ꯅꯣꯔꯃꯦꯜ ꯄꯤꯄꯜꯁꯤꯡꯅ ꯑꯥꯎꯠꯀꯥꯁꯁꯤꯡꯗ ꯑꯣꯠꯄꯤ ꯅꯩꯕꯤꯕ ꯊꯑꯣꯏ ꯎꯁꯤꯠꯇꯕ ꯈꯨꯗꯤꯡꯃꯛꯇꯒꯤ ꯃꯁꯤꯅ ꯉꯥꯛꯊꯣꯛꯂꯝꯃꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯂꯤ ꯃꯁꯤꯒꯤ ꯀ꯭ꯂꯕ ꯑꯁꯤꯕꯨ ꯒꯣꯃꯦꯁꯀꯤ ꯃꯔꯤ ꯃꯇꯥ ꯑꯣꯏꯔꯤꯕ ꯒꯨꯔꯗꯤ ꯑꯗꯥꯝꯅ ꯍꯧꯗꯣꯛꯑꯝꯕꯅꯤ ꯃꯍꯥꯛꯅꯅꯤ ꯀ꯭ꯔꯦꯛꯁꯇꯣꯟꯕꯨ ꯂꯣꯏꯁꯤꯟꯈꯤꯕꯁꯨ ꯋꯦꯅꯁꯗꯦꯁꯨ ꯒꯨꯔꯗꯤ ꯑꯗꯥꯝ ꯃꯁꯛ ꯈꯪꯉꯤ ꯑꯗꯨꯕꯨ ꯃꯣꯇꯦꯁꯤꯌꯥꯅꯗꯤ ꯃꯍꯥꯛꯅ ꯈꯪꯂꯤꯕꯁꯤ ꯄꯤꯜꯒ꯭ꯔꯤꯝ ꯋꯥꯔꯜꯗ ꯐꯣꯇꯣ ꯊꯦꯠꯍꯧꯕꯗꯨꯗꯒꯤ ꯈꯪꯕꯅꯤ ꯍꯥꯏꯔꯤ ꯃꯣꯇꯦꯁꯤꯌꯥꯅ ꯈꯪꯉꯤ ꯋꯦꯅꯁꯗꯦꯅ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯒꯤ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯕꯗꯨ ꯃꯔꯝ ꯑꯁꯤꯅ ꯋꯦꯅꯁꯗꯦꯅ ꯍꯪꯅꯤꯡꯕ ꯋꯥꯍꯪ ꯈꯨꯗꯤꯡꯃꯛ ꯃꯉꯣꯟꯗ ꯍꯪꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯋꯦꯅꯁꯗꯦꯗ ꯃꯌꯦꯛ ꯁꯦꯡꯅ ꯂꯤꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯛꯂꯦ ꯃꯁꯤꯗ ꯃꯣꯇꯦꯁꯤꯌꯥꯅ ꯒꯣꯃꯦꯁꯅ ꯃꯍꯥꯛꯄꯨ ꯍꯥꯠꯈꯤꯕ ꯅꯠꯇꯦ ꯅꯨꯃꯤꯠ ꯑꯗꯨꯗ ꯒꯦꯔꯦꯠꯅ ꯒꯣꯃꯦꯁꯄꯨ ꯌꯥꯝ ꯇꯝꯊꯤꯅ ꯐꯨꯈꯤ ꯅꯨꯃꯤꯠ ꯑꯗꯨ ꯒꯦꯔꯦꯠ ꯌꯥꯝꯅ ꯁꯥꯎꯈꯤ ꯃꯍꯥꯛꯀꯤ ꯃꯑꯣꯡ ꯑꯗꯨꯗꯤ ꯒꯣꯃꯦꯁꯄꯨ ꯍꯦꯛ ꯍꯥꯠꯇ꯭ꯔꯤꯕ ꯃꯈꯩ ꯃꯍꯥꯛꯀꯤ ꯑꯁꯥꯎꯕꯗꯣ ꯐꯔꯔꯣꯏꯗꯧꯕ ꯃꯑꯣꯡꯗ ꯇꯧꯏ ꯃꯣꯇꯦꯁꯤꯌꯥꯅ ꯍꯥꯏꯔꯤ ꯄꯨꯟꯁꯤꯗ ꯑꯗꯨꯃꯥꯏꯅ ꯁꯥꯎꯕꯁꯦ ꯑꯃꯨꯛ ꯐꯥꯎꯕ ꯎꯗ꯭ꯔꯤ ꯁꯥꯎꯕ ꯍꯦꯃꯟꯈꯤꯕꯅ ꯒꯦꯔꯦꯠ ꯃꯆꯤꯟꯗ ꯑꯉꯧꯕ ꯀꯌꯥꯁꯨ ꯇꯩꯈꯤ ꯒꯣꯃꯦꯁꯄꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯊꯥꯡ ꯑꯗꯨꯕꯨ ꯂꯧꯈꯠꯂꯒ ꯃꯍꯥꯛꯄꯨ ꯈꯥꯝꯅꯕ ꯍꯣꯠꯅꯈꯤꯕꯅꯤ ꯑꯗꯨꯕꯨ ꯒꯦꯔꯦꯠꯅ ꯁꯥꯎꯕ ꯍꯦꯃꯟꯈꯤꯕꯅ ꯊꯥꯡ ꯑꯗꯨꯒꯤ ꯃꯆꯤꯟꯗ ꯃꯍꯥꯛꯅ ꯆꯦꯟꯖꯜꯂꯛꯇꯨꯅ ꯊꯥꯡ ꯑꯗꯨꯅ ꯐꯥꯎꯗꯣꯛꯇꯨꯅ ꯊꯤꯟꯈꯤ ꯑꯁꯨꯝꯅ ꯃꯣꯇꯦꯁꯤꯌꯥꯅ ꯊꯥꯡ ꯑꯗꯨ ꯍꯦꯛ ꯁꯠꯇꯣꯛꯄꯒ ꯒꯦꯔꯦꯠ ꯃꯁꯥ ꯃꯊꯟꯇ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯗꯅ ꯃꯊꯛꯇꯒꯤ ꯇꯥꯔꯛꯄꯗ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯕꯤꯝꯁꯀꯤ ꯃꯃꯥꯡꯗ ꯇꯥꯈꯤꯕꯅꯤ ꯃꯣꯇꯦꯁꯤꯌꯥꯗꯤ ꯃꯈꯨꯠꯃꯛꯅ ꯇꯧꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯄꯥꯈꯠꯃꯟꯈꯤꯕꯅ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯕ ꯈꯪꯍꯧꯗ꯭ꯔꯦ ꯑꯗꯨꯕꯨ ꯒꯣꯃꯦꯁꯅ ꯊꯧꯅꯥ ꯐꯅ ꯊꯥꯡ ꯑꯗꯨ ꯃꯈꯨꯠꯇꯒꯤ ꯂꯧꯔꯒ ꯃꯣꯇꯦꯁꯤꯌꯥꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯅꯕ ꯍꯥꯏꯔꯛꯈꯤꯕꯅꯤ ꯆꯠꯈꯤꯕ ꯃꯇꯝꯗ ꯊꯥꯡ ꯑꯗꯨꯁꯨ ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯊꯝꯃꯛꯅꯕꯁꯨ ꯍꯥꯏꯔꯤ ꯃꯣꯇꯦꯁꯤꯌꯥꯕꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯒꯣꯃꯦꯁꯅ ꯒꯦꯔꯦꯠꯀꯤ ꯃꯤꯍꯥꯠ ꯑꯁꯤꯕꯨ ꯃꯁꯥꯅ ꯃꯔꯥꯜ ꯌꯥꯖꯈꯤꯕꯅꯤ ꯑꯁꯨꯝꯅ ꯃꯣꯇꯦꯁꯤꯌꯥ ꯃꯔꯥꯜ ꯂꯩꯇꯕ ꯑꯃꯒꯨꯝꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯔꯤ ꯃꯣꯇꯦꯁꯤꯌꯥꯅ ꯂꯤꯔꯤꯕ ꯋꯥꯔꯤ ꯑꯁꯤꯕꯨ ꯋꯦꯅꯁꯗꯦꯅ ꯌꯥꯝꯅ ꯃꯨꯟꯅ ꯇꯥꯔꯤ ꯋꯦꯅꯁꯗꯦꯅ ꯒꯦꯔꯦꯠꯀꯤ ꯑꯉꯥꯎꯕꯒꯨꯝꯅ ꯁꯥꯎꯔꯤꯕ ꯃꯑꯣꯡ ꯑꯃꯗꯤ ꯃꯆꯤꯟꯗ ꯇꯩꯔꯤꯕ ꯑꯉꯧꯕꯁꯤꯡꯗꯨ ꯎꯔꯒ ꯒꯦꯔꯦꯠꯄꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯅꯥꯏꯠ ꯁꯦꯠꯀꯤ ꯄꯣꯏꯖꯟ ꯄꯤꯖꯔꯦ ꯍꯥꯏꯕꯁꯤ ꯋꯦꯅꯁꯗꯦꯅ ꯈꯪꯕ ꯉꯝꯂꯝꯃꯤ ꯃꯁꯤꯒꯤ ꯆꯞ ꯆꯥꯕ ꯄ꯭ꯔꯃꯥꯟ ꯄꯨꯊꯣꯛꯅꯕꯒꯤꯗꯃꯛ ꯑꯔꯣꯏꯕ ꯄꯥꯝꯕꯩ ꯑꯁꯤꯒꯤꯗꯃꯛ ꯋꯦꯅꯁꯗꯦ ꯑꯃꯗꯤ ꯃꯣꯇꯦꯁꯤꯌꯥ ꯑꯍꯤꯡꯒꯤ ꯑꯊꯦꯡꯕꯗ ꯀꯅꯥꯁꯨ ꯎꯗꯅ ꯒꯦꯔꯦꯠꯀꯤ ꯃꯣꯡꯐꯝ ꯈꯣꯠꯄ ꯆꯠꯂꯝꯃꯤ ꯋꯦꯅꯁꯗꯦꯅ ꯒꯦꯔꯦꯠꯀꯤ ꯃꯁꯥ ꯍꯦꯛ ꯊꯦꯡꯅꯕꯒ ꯇꯟꯖꯥ ꯑꯁꯤꯗ ꯀꯣꯟꯁꯇꯦꯕꯜ ꯑꯃ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯦ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯕꯨ ꯃꯈꯣꯏꯅ ꯑꯅꯤꯅ ꯇꯧꯈꯤꯕ ꯊꯕꯛ ꯑꯗꯨꯒꯤꯗꯃꯛ ꯀꯣꯟꯁꯇꯦꯕꯜ ꯑꯗꯨꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ ꯃꯈꯣꯏ ꯑꯅꯤꯁꯨ ꯒꯣꯃꯦꯁꯀꯤ ꯍꯦꯛ ꯊꯪꯅꯕ ꯁꯦꯜ ꯑꯗꯨꯗ ꯂꯩꯔꯤ ꯃꯣꯇꯦꯁꯤꯌꯥ ꯑꯃꯗꯤ ꯒꯣꯃꯦꯁ ꯀꯨꯏꯅ ꯎꯅꯔꯨꯗ꯭ꯔꯕ ꯃꯇꯨꯡꯗ ꯎꯅꯕꯗꯨꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯈꯣꯏ ꯑꯅꯤꯕꯨ ꯈꯥꯝꯅꯗꯨꯅ ꯋꯦꯅꯁꯗꯦꯅ ꯍꯥꯏꯔꯛꯂꯤ ꯃꯍꯥꯛꯅ ꯏꯚꯤꯗꯦꯟꯁ ꯑꯗꯨ ꯐꯪꯕ ꯉꯝꯂꯦ ꯋꯦꯅꯁꯗꯦꯅ ꯍꯥꯏꯔꯤꯕꯁꯤ ꯉꯁꯥꯏ ꯇꯧꯊꯣꯛꯄ ꯃꯇꯝ ꯑꯗꯨꯗ ꯄꯨꯂꯤꯁ ꯂꯥꯛꯂꯕꯁꯨ ꯃꯍꯥꯛꯅ ꯈꯨꯗꯣꯝꯕꯤ ꯑꯗꯨ ꯊꯦꯛꯂꯒ ꯄꯨꯔꯛꯍꯧꯔꯦ ꯈꯨꯗꯣꯝꯕꯤ ꯑꯁꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯤ ꯒꯦꯔꯦꯠ ꯅꯥꯏꯠ ꯁꯦꯠꯀꯤ ꯄꯣꯏꯖꯟ ꯑꯗꯨ ꯐꯪꯕꯅ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯁꯤ ꯕ꯭ꯂꯨ ꯃꯆꯨ ꯀꯥꯁꯜꯂꯤꯕꯅꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯊꯥꯡ ꯑꯗꯨꯅ ꯊꯤꯜꯂꯝꯗ꯭ꯔꯕꯁꯨ ꯑꯗꯨꯝ ꯁꯤꯔꯅꯤ ꯍꯥꯏꯕꯅꯤ ꯃꯁꯤꯗꯒꯤ ꯋꯦꯅꯁꯗꯦꯅ ꯃꯃꯥꯅ ꯄꯥꯏꯔꯤꯕ ꯈꯨꯗꯣꯝꯕꯤ ꯑꯗꯨ ꯑꯃꯨꯛ ꯃꯍꯥꯛꯅ ꯂꯧꯒꯦ ꯍꯣꯠꯅꯔꯨꯕꯗꯗꯤ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯚꯤꯖꯟ ꯑꯃ ꯎꯕ ꯉꯝꯂꯝꯃꯤ ꯚꯤꯖꯟ ꯑꯁꯤꯗ ꯃꯍꯥꯛꯅ ꯎꯔꯤꯕꯁꯤ ꯒꯦꯔꯦꯠꯀꯤ ꯃꯄꯥꯅ ꯒꯦꯔꯦꯠꯇ ꯅꯥꯏꯠ ꯁꯦꯠꯀꯤ ꯄꯣꯏꯖꯟꯒꯤ ꯕꯣꯇꯜ ꯑꯃ ꯄꯤꯔꯗꯨꯅ ꯅꯦꯕꯔꯃꯣꯔ ꯑꯦꯀꯥꯗꯃꯤꯗ ꯂꯩꯔꯤꯕ ꯑꯥꯎꯠꯀꯥꯁ ꯈꯨꯗꯤꯡꯃꯛꯄꯨ ꯇꯨꯝꯅ ꯍꯥꯠꯂꯨꯅꯕꯒꯤꯗꯃꯛꯇ ꯊꯥꯔꯛꯄ ꯑꯣꯏꯔꯝꯃꯦ ꯒꯦꯔꯦꯠꯇꯤ ꯃꯁꯤꯒꯤ ꯄꯥꯟꯗꯝꯗ ꯅꯦꯕꯔꯃꯣꯔꯗ ꯆꯪꯂꯛꯄ ꯑꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯂꯤꯛꯂꯤꯒꯤ ꯕꯣꯇꯜ ꯑꯗꯨ ꯃꯈꯣꯏ ꯑꯅꯤ ꯐꯨꯅꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯄꯤꯈꯥꯎ ꯃꯅꯨꯡꯗ ꯀꯥꯏꯔꯗꯨꯅ ꯃꯁꯥ ꯃꯅꯨꯡꯗ ꯆꯪꯈꯤꯕ ꯑꯣꯏꯔꯝꯃꯤ ꯋꯦꯅꯁꯗꯦꯅ ꯒ꯭ꯌꯥꯟ ꯂꯥꯛꯂꯕ ꯃꯇꯨꯡ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯃꯣꯇꯦꯁꯤꯌꯥ ꯑꯃꯗꯤ ꯒꯣꯃꯦꯁꯇ ꯐꯖꯅ ꯇꯝꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯣꯇꯦꯁꯤꯌꯥ ꯑꯃꯗꯤ ꯋꯦꯅꯁꯗꯦ ꯈꯨꯗꯣꯝꯕꯤ ꯑꯗꯨ ꯄꯨꯔꯛꯇꯨꯅ ꯃꯦꯌꯔ ꯋꯥꯀꯔꯒꯤ ꯑꯣꯐꯤꯁꯇ ꯂꯥꯛꯂꯦ ꯃꯦꯌꯔ ꯋꯥꯀꯔ ꯃꯦꯌꯔ ꯑꯣꯏꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯁꯥꯔꯤꯐꯀꯤ ꯊꯕꯛ ꯇꯧꯔꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯅ ꯀꯦꯁ ꯑꯁꯤꯒꯤ ꯏꯚꯤꯗꯦꯟꯁ ꯈꯨꯗꯤꯡꯃꯛ ꯂꯣꯠꯁꯤꯟꯈꯤꯕꯅꯤ ꯋꯦꯅꯁꯗꯦꯅ ꯃꯦꯌꯔꯗ ꯍꯥꯏꯔꯤ ꯒꯦꯔꯦꯠ ꯊꯥꯡꯅ ꯊꯤꯟꯕꯗꯒꯤ ꯁꯤꯕ ꯅꯠꯇꯦ ꯅꯥꯏꯐ ꯁꯦꯠꯀꯤ ꯄꯣꯏꯖꯟꯅ ꯁꯤꯕꯅꯤ ꯈꯨꯗꯣꯝꯕꯤ ꯑꯁꯤꯗ ꯀꯥꯔꯤꯕ ꯕ꯭ꯂꯨ ꯃꯆꯨ ꯑꯁꯤꯅ ꯁꯥꯈꯤꯅꯤ ꯃꯁꯤ ꯅꯪ ꯍꯥꯟꯅꯗꯒꯤꯁꯨ ꯈꯪꯉꯤ ꯅꯠꯇ꯭ꯔ ꯃꯦꯌꯔ ꯃꯦꯌꯔꯅꯁꯨ ꯃꯁꯤꯒꯤ ꯃꯔꯥꯟ ꯑꯁꯤ ꯌꯥꯖꯔꯤ ꯒꯣꯃꯦꯁꯀꯤ ꯃꯔꯥꯟ ꯑꯃꯠꯇ ꯂꯩꯇꯦ ꯃꯁꯤ ꯑꯩꯅ ꯍꯥꯟꯅꯗꯒꯤꯁꯨ ꯈꯪꯉꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯃꯍꯥꯛꯅ ꯇꯥꯎꯟ ꯑꯁꯤꯕꯨ ꯁꯥꯟꯇꯤ ꯂꯩꯅꯕ ꯍꯣꯠꯅꯕꯒꯤꯗꯃꯛ ꯇꯧꯈꯤꯕꯅꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯒꯦꯔꯦꯠꯀꯤ ꯐꯦꯃꯤꯂꯤꯅ ꯈꯜꯂꯤꯕꯁꯤ ꯅꯦꯕꯔꯃꯣꯔꯒꯤ ꯑꯦꯀꯥꯗꯃꯤꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯃꯈꯣꯏꯒꯤ ꯂꯝꯅꯤ ꯅꯦꯕꯔꯃꯣꯔꯒꯤ ꯑꯥꯎꯠꯀꯥꯁꯁꯤꯡꯅ ꯃꯨꯟꯈꯤꯕꯅꯤ ꯒꯦꯔꯦꯠꯀꯤ ꯃꯄꯥꯅ ꯒꯦꯔꯦꯠꯇ ꯏꯟꯁꯤꯟꯗꯨꯅ ꯅꯦꯕꯔꯃꯣꯔ ꯑꯦꯀꯥꯗꯃꯤꯗ ꯂꯩꯔꯤꯕ ꯑꯥꯎꯠꯀꯥꯁ ꯈꯨꯗꯤꯡꯃꯛ ꯍꯥꯠꯅꯕꯒꯤꯗꯃꯛ ꯔꯦꯕꯦꯜ ꯅꯥꯏꯠ ꯑꯗꯨꯗ ꯒꯦꯔꯦꯠꯄꯨ ꯃꯐꯝ ꯑꯗꯨꯗ ꯊꯥꯔꯛꯈꯤꯕꯅꯤ ꯃꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯒꯦꯔꯦꯠꯀꯤ ꯃꯄꯥꯅ ꯋꯥꯀꯔꯗ ꯌꯨ ꯉꯥꯎꯔꯕ ꯃꯇꯝꯗ ꯇꯝꯂꯛꯈꯤꯕꯅꯤ ꯋꯦꯅꯁꯗꯦꯅ ꯑꯃꯨꯛ ꯋꯥꯀꯔꯗ ꯍꯪꯂꯛꯂꯤ ꯑꯗꯨꯗꯤ ꯀꯔꯤꯒꯤꯗꯃꯛꯇ ꯗꯣꯛꯇꯔ ꯑꯗꯨꯅ
ꯒꯦꯔꯦꯠ ꯄꯣꯏꯖꯟꯅ ꯁꯤꯕ ꯅꯠꯇꯦ ꯊꯥꯡꯅ ꯊꯤꯜꯂꯒ ꯁꯤꯕꯅꯤ ꯍꯥꯏꯅ ꯀꯔꯤꯒꯤꯗꯃꯛꯇ ꯔꯤꯄꯣꯔꯠ ꯁꯦꯝꯍꯜꯂꯤꯕꯅꯣ? ꯃꯁꯤꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯋꯥꯀꯔꯅ ꯍꯥꯏꯔꯤ, ꯃꯁꯤ ꯄꯨꯝꯅꯃꯛ ꯁꯍꯔ ꯑꯁꯤꯕꯨ ꯁꯥꯟꯇꯤ ꯂꯩꯅꯕ ꯍꯣꯠꯅꯕꯗ ꯇꯧꯈꯤꯕꯅꯤ꯫ ꯃꯁꯤ ꯅꯠꯇꯗꯅ ꯄꯥꯎ ꯑꯁꯤ ꯈꯪꯅꯔꯝꯂꯕꯗꯤ ꯅꯦꯚꯔꯃꯣꯔ ꯑꯃꯗꯤ ꯖꯦꯔꯤꯀꯣ ꯁꯤꯇꯤ ꯑꯅꯤꯃꯛ ꯃꯥꯡ ꯇꯥꯛꯂꯝꯕ ꯌꯥꯏ꯫ ꯑꯗꯨꯕꯨ ꯃꯣꯇꯦꯁꯤꯌꯥꯅꯗꯤ ꯋꯥꯀꯔꯅ ꯉꯥꯡꯂꯤꯕ ꯑꯣꯏꯗꯕꯁꯤꯡ ꯑꯁꯤ ꯐꯥꯕ ꯉꯝꯂꯝꯃꯤ꯫ ꯃꯣꯇꯦꯁꯤꯌꯥꯅ ꯋꯥꯀꯔꯗ, ꯒꯦꯔꯦꯠꯅ ꯑꯩꯉꯣꯟꯗ ꯇꯣꯏꯅ ꯍꯥꯏ ꯁꯥꯏꯔꯤꯞ ꯋꯥꯀꯔ ꯒꯦꯔꯦꯠꯀꯤ ꯃꯄꯥꯒꯤ ꯄꯣꯀꯦꯠꯇ ꯂꯩ꯫ ꯑꯗꯨꯒ ꯀꯦꯁ ꯑꯁꯤꯒꯤ ꯑꯣꯜꯂꯛꯄ ꯆꯍꯤꯗ ꯋꯥꯀꯔ ꯅꯍꯥꯛꯁꯨ ꯁꯥꯏꯔꯤꯞ ꯑꯣꯏꯔꯝꯕꯗꯒꯤ ꯃꯦꯌꯔ ꯑꯣꯏꯈꯤꯕꯅꯤ꯫ ꯑꯁꯦꯡꯕ ꯋꯥꯔꯤ ꯍꯥꯏꯔꯒꯗꯤ ꯋꯥꯀꯔꯅ ꯀꯦꯁ ꯑꯁꯤꯕꯨ ꯂꯣꯠꯁꯤꯟꯅꯕꯒꯤꯗꯃꯛ ꯒꯦꯔꯦꯠꯀꯤ ꯃꯄꯥꯒꯤ ꯃꯇꯦꯡ ꯄꯥꯡꯈꯤ꯫ ꯑꯗꯨꯒ ꯒꯦꯔꯦꯠꯀꯤ ꯃꯄꯥꯅꯁꯨ ꯅꯪꯅ ꯃꯦꯌꯔ ꯑꯣꯏꯕꯗ ꯃꯇꯦꯡ ꯄꯥꯡꯈꯤ ꯅꯠꯇ꯭ꯔ ꯋꯥꯀꯔ? ꯃꯦꯌꯔ ꯋꯥꯀꯔ ꯑꯆꯨꯝꯕ ꯍꯥꯏꯗꯣꯔꯛꯄꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯔꯦ꯫ ꯃꯦꯌꯔꯅ ꯁꯥꯎꯅ, ꯐꯔꯦ ꯋꯥꯔꯤꯁꯤꯡꯁꯦ ꯇꯣꯛꯂꯁꯤ, ꯅꯪꯅ ꯀꯔꯤ ꯄꯥꯝꯂꯤꯕꯅꯣ ꯍꯥꯏꯗꯣ ꯑꯗꯨꯗ ꯂꯥꯛꯂꯣ꯫ ꯃꯁꯤꯗ ꯋꯦꯅꯁꯗꯦꯅ ꯀꯨꯝꯂꯛꯂꯤ, ꯃꯍꯥꯛꯀꯤ ꯃꯄꯥ ꯒꯣꯃꯦꯁꯇ ꯁꯤꯔꯤꯕ ꯃꯔꯥꯟ ꯈꯨꯗꯤꯡꯃꯛ ꯂꯧꯊꯣꯛꯎ, ꯑꯗꯨꯒ ꯁꯥꯏꯔꯤꯞꯅ ꯒꯣꯃꯦꯁꯇ ꯂꯥꯜꯂꯦꯁꯨ ꯍꯥꯏꯖꯍꯟꯒꯗꯕꯅꯤ꯫ ꯋꯦꯅꯁꯗꯦꯒꯤ ꯋꯥꯍꯩꯁꯤꯡ ꯑꯁꯤꯕꯨ ꯃꯦꯌꯔꯅꯁꯨ ꯌꯥꯔꯦ꯫ ꯃꯦꯌꯔꯒꯤ ꯃꯃꯥꯡꯗ ꯎꯠꯈꯤꯕ ꯃꯣꯇꯦꯁꯤꯌꯥꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯗꯨ ꯋꯦꯅꯁꯗꯦꯗ ꯌꯥꯝꯅ ꯏꯝꯄ꯭ꯔꯦꯁ ꯑꯣꯏ꯫ ꯃꯔꯝ ꯑꯁꯤꯅ ꯃꯃꯥꯕꯨ ꯃꯍꯥꯛꯅ ꯊꯥꯒꯠꯂꯝꯃꯤ꯫ ꯃꯣꯇꯦꯁꯤꯌꯥꯅ ꯋꯦꯅꯁꯗꯦꯗ ꯍꯪꯂꯤ, ꯀꯔꯝ ꯀꯥꯟꯗꯒꯤ ꯅꯪ ꯚꯤꯖꯟ ꯎꯕꯁꯦ ꯍꯧꯔꯛꯂꯒꯦ? ꯇꯁꯦꯡꯕꯗꯤ ꯃꯣꯇꯦꯁꯤꯌꯥꯁꯨ ꯚꯤꯖꯟ ꯌꯦꯡꯕꯁꯦ ꯉꯝꯃꯤ꯫ ꯋꯦꯅꯁꯗꯦꯅ ꯃꯁꯤꯗ ꯈꯨꯝꯂꯤ, ꯅꯦꯚꯔꯃꯣꯔꯗ ꯂꯥꯛꯇ꯭ꯔꯤꯉꯩ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗꯒꯤ ꯚꯤꯖꯟ ꯎꯕꯁꯦ ꯍꯧꯔꯛꯂꯦ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯅꯠꯇ꯭ꯔꯒ ꯃꯤ ꯑꯃ ꯊꯦꯡꯂꯨꯕ ꯃꯇꯝꯗ ꯃꯗꯨꯗ ꯊꯣꯛꯀꯗꯕ ꯈꯨꯗꯣꯡꯊꯤꯕꯁꯤꯡ ꯅꯠꯇ꯭ꯔꯒ ꯃꯥꯡꯗ ꯅꯠꯇ꯭ꯔꯒ ꯇꯨꯡꯗ ꯊꯣꯛꯀꯗꯕ ꯊꯧꯗꯣꯛꯁꯤꯡ ꯎꯕ ꯉꯝꯕ ꯍꯧꯔꯦ꯫ ꯇꯧꯕꯇꯕꯨ ꯃꯍꯥꯛꯅ ꯃꯁꯤꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯖꯗꯦ꯫ ꯃꯁꯤꯗ ꯃꯣꯇꯦꯁꯤꯌꯥꯅ ꯍꯥꯏꯕꯤꯔꯤ, ꯃꯤ ꯑꯃꯅ ꯚꯤꯖꯟ ꯎꯕ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯜꯂꯤꯕ ꯋꯥꯈꯜ, ꯅꯤꯡꯂꯤꯕ ꯃꯪꯂꯥꯟ ꯑꯗꯨꯒꯤ ꯃꯈꯥ ꯌꯥꯝꯅ ꯄꯣꯜꯂꯤ꯫ ꯃꯣꯇꯦꯁꯤꯌꯥꯗꯤ ꯄꯨꯛꯆꯦꯜ ꯌꯥꯝꯅ ꯆꯥꯎꯕ ꯅꯨꯄꯤꯅꯤꯅ ꯃꯍꯥꯛꯅ ꯎꯕ ꯚꯤꯖꯟ ꯈꯨꯗꯤꯡꯃꯛ ꯄꯣꯖꯤꯇꯤꯚ ꯂꯣꯏꯅ ꯑꯣꯏ꯫ ꯑꯗꯨꯕꯨ ꯋꯦꯅꯁꯗꯦꯒꯨꯝꯅ ꯈꯨꯗꯣꯡꯊꯤꯕ ꯑꯃꯗꯤ ꯁꯥꯊꯤꯕ ꯚꯤꯖꯟ ꯎꯕꯁꯤꯡꯗꯤ ꯃꯈꯣꯏꯒꯤ ꯁꯛꯇꯤ ꯑꯁꯤ ꯀꯟꯕ ꯃꯈꯣꯏꯅ ꯍꯦꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯁꯛꯇꯤ ꯑꯁꯤ ꯁꯤꯖꯤꯟꯅꯕ ꯍꯩꯇ꯭ꯔꯕꯗꯤ ꯁꯛꯇꯤ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯑꯉꯥꯎꯕꯒꯨꯝꯅ ꯑꯣꯏꯍꯜꯂꯤ꯫ ꯃꯁꯤ ꯑꯣꯏꯔꯕꯁꯨ ꯃꯣꯇꯦꯁꯤꯌꯥꯅ ꯃꯉꯣꯟꯗ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯗꯦ, ꯃꯔꯝꯗꯤ ꯃꯁꯤꯕꯨ ꯇꯝꯕꯤꯕ ꯑꯁꯤ ꯁꯤꯈ꯭ꯔꯕ ꯃꯤ ꯅꯠꯇꯅ ꯇꯝꯕꯤꯕ ꯌꯥꯗꯦ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯁꯛꯇꯤꯁꯤꯡ ꯑꯁꯤꯕꯨ ꯁꯤꯖꯤꯟꯅꯕ ꯇꯝꯕꯤꯈꯤ꯫ ꯋꯦꯅꯁꯗꯦꯅ ꯑꯃꯨꯛ ꯃꯣꯇꯦꯁꯤꯌꯥꯗ ꯍꯥꯏꯔꯤ, ꯒꯨꯗꯤꯅ ꯑꯩꯉꯣꯟꯗ ꯅꯛꯁꯤꯜꯂꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯃꯁꯤ ꯇꯥꯕꯗ ꯃꯣꯇꯦꯁꯤꯌꯥꯅ ꯋꯦꯅꯁꯗꯦꯕꯨ ꯇꯨꯃꯤꯟꯅ ꯂꯩꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤ, ꯃꯔꯝꯗꯤ ꯒꯨꯗꯤꯗꯤ ꯌꯥꯝꯅ ꯁꯛꯇꯤ ꯆꯦꯟꯕ ꯃꯤꯅꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯂꯃꯟ ꯈꯨꯝꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯃꯁꯥꯅ ꯐꯥꯎꯕ ꯐꯥꯗꯕ ꯉꯝꯖꯗꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯒꯣꯃꯦꯁꯁꯨ ꯖꯦꯜꯗꯒꯤ ꯊꯥꯗꯣꯔꯛꯂꯦ꯫ ꯁꯥꯏꯔꯤꯞꯅ ꯃꯍꯥꯛꯄꯨꯁꯨ ꯉꯥꯛꯄꯤꯅꯕ ꯍꯥꯏꯔꯤ, ꯑꯗꯨꯒ ꯒꯣꯃꯦꯁꯅꯁꯨ ꯁꯥꯏꯔꯤꯞꯄꯨ ꯉꯥꯛꯄꯤꯔꯝꯃꯤ꯫ ꯁꯣꯝꯗꯁꯨ ꯅꯦꯚꯔꯃꯣꯔ ꯑꯦꯀꯥꯗꯃꯤꯒꯤ ꯄꯦꯔꯦꯟꯠꯁ ꯃꯤꯠꯀꯤ ꯃꯇꯝ ꯂꯣꯏꯁꯤꯜꯂꯛꯂꯦ꯫ ꯃꯔꯝ ꯑꯁꯤꯅ ꯄꯦꯔꯦꯟꯠꯁꯤꯡꯅ ꯃꯆꯥꯁꯤꯡꯕꯨ ꯊꯥꯗꯣꯛꯂꯝꯗꯥꯏꯒꯤ ꯎꯅꯔꯤ꯫ ꯏꯅꯤꯠ ꯑꯃꯗꯤ ꯃꯃꯥ ꯑꯔꯣꯏꯕ ꯑꯣꯏꯅ ꯎꯅꯕꯗ ꯏꯅꯤꯠꯅ ꯀꯦꯝ ꯑꯗꯨ ꯆꯠꯂꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯏꯅꯤꯠꯅ ꯍꯥꯏꯔꯤ ꯅꯦꯚꯔꯃꯣꯔ ꯑꯦꯀꯥꯗꯃꯤꯗ ꯃꯍꯥꯛ ꯑꯗꯨꯝ ꯂꯩꯔꯅꯤ, ꯑꯗꯨꯒ ꯋꯥꯌꯔꯋꯨꯜꯐ ꯑꯣꯟꯕꯁꯨ ꯃꯍꯥꯛꯅ ꯗꯔꯀꯥꯔ ꯂꯩꯔꯕ ꯃꯇꯝꯗ ꯑꯣꯟꯕ ꯉꯝꯅꯕ ꯍꯣꯠꯅꯔꯒꯦ ꯍꯥꯏꯔꯤ꯫ ꯏꯅꯤꯠꯀꯤ ꯃꯃꯥꯅ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯃꯄꯥꯅꯗꯤ ꯃꯁꯤꯒꯤ ꯋꯥꯍꯩꯁꯤꯡꯁꯤꯗ ꯊꯥꯒꯠꯄꯤꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯑꯃꯨꯛ ꯕꯤꯌꯥꯡꯀꯥꯒꯤ ꯄꯦꯔꯦꯟꯠꯁꯇ ꯑꯃꯨꯛ ꯎꯠꯂꯤ꯫ ꯕꯤꯌꯥꯡꯀꯥꯅ ꯃꯃꯥꯗ ꯍꯥꯏꯔꯤ, ꯅꯪꯅ ꯍꯥꯏꯕ ꯃꯇꯦꯡꯗꯣ ꯑꯩ ꯃꯇꯦꯡ ꯄꯥꯡꯂꯒꯦ, ꯇꯧꯕꯇꯕꯨ ꯀꯟꯗꯤꯁꯟ ꯑꯃꯗ꯫ ꯃꯇꯦꯡ ꯃꯗꯨ ꯑꯩꯅ ꯁꯦꯃꯤꯁꯇꯔ ꯂꯣꯏꯔꯒ ꯄꯥꯡꯒꯅꯤ, ꯑꯗꯨꯒ ꯃꯇꯦꯡꯁꯨ ꯑꯃꯨꯛꯇꯒꯤ ꯍꯦꯟꯅ ꯄꯥꯡꯕ ꯉꯝꯂꯣꯏ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯏꯃꯥ ꯑꯃꯗꯤ ꯃꯣꯔꯅꯤꯡ ꯁꯣꯡꯒꯤ ꯃꯔꯝꯗ ꯑꯩꯒ ꯃꯔꯤ ꯑꯃꯠꯇ ꯂꯩꯅꯗ꯭ꯔꯦ꯫ ꯀꯟꯗꯤꯁꯟ ꯑꯁꯤꯕꯨ ꯕꯤꯌꯥꯡꯀꯥꯒꯤ ꯃꯃꯥꯅꯁꯨ ꯌꯥꯔꯝꯃꯤ꯫ ꯒꯣꯃꯦꯁ ꯑꯃꯗꯤ ꯃꯣꯇꯦꯁꯤꯌꯥꯁꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯆꯥ ꯋꯦꯅꯁꯗꯦꯒ ꯎꯅꯔꯤ꯫ ꯃꯣꯇꯦꯁꯤꯌꯥꯅ ꯋꯦꯅꯁꯗꯦꯗ ꯍꯥꯏꯔꯤ, ꯅꯪꯅ ꯇꯧꯔꯛꯄ ꯈꯨꯗꯤꯡꯗ ꯏꯃꯥꯅ ꯅꯪꯒꯤꯗꯃꯛꯇ ꯂꯦꯞꯀꯅꯤ꯫ ꯍꯥꯏꯔꯝꯂꯗꯨꯅ ꯁ꯭ꯇꯨꯗꯦꯟꯠ ꯏꯌꯔꯕꯨꯛ 1990 ꯄ꯭ꯔꯤꯟꯁꯤꯄꯥꯜꯗꯒꯤ ꯂꯧꯔꯛꯄꯗꯨ ꯋꯦꯅꯁꯗꯦꯗ ꯁꯤꯟꯅꯔꯝꯂꯦ꯫ ꯑꯁꯨꯝꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈ꯭ꯔꯦ꯫ ꯋꯦꯅꯁꯗꯦꯅ ꯏꯌꯔꯕꯨꯛ ꯑꯁꯤꯕꯨ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯐꯣꯇꯣ ꯑꯃꯅ ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯝꯃꯤ꯫ ꯐꯣꯇꯣ ꯑꯁꯤ ꯎꯔꯨꯕꯗꯒꯤ ꯃꯍꯥꯛ ꯄ꯭ꯔꯤꯟꯁꯤꯄꯥꯜꯒꯤ ꯀꯥꯗ ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯏ꯫ ꯐꯣꯇꯣ ꯑꯗꯨ ꯎꯠꯂꯗꯨꯅ ꯄ꯭ꯔꯤꯟꯁꯤꯄꯥꯜꯗ ꯍꯥꯏꯔꯤ, ꯅꯨꯃꯤꯠ ꯑꯗꯨꯗ ꯖꯪꯒꯜꯗ ꯑꯩꯅ ꯔꯣꯋꯟꯕꯨ ꯁꯤꯕ ꯎꯈꯤ, ꯑꯗꯨꯕꯨ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯎꯈꯤꯕ ꯔꯣꯋꯟ ꯑꯗꯨꯗꯤ ꯅꯪꯅ ꯁꯥꯕꯅꯤ ꯅꯠꯇ꯭ꯔꯥ? ꯄ꯭ꯔꯤꯟꯁꯤꯄꯥꯜꯅ ꯑꯍꯥꯟꯕꯗꯗꯤ ꯃꯁꯤ ꯌꯥꯅꯤꯡꯗꯦ, ꯑꯗꯨꯕꯨ ꯋꯦꯅꯁꯗꯦꯅ ꯃꯁꯤ ꯄꯨꯝꯅꯃꯛ ꯁꯥꯏꯔꯤꯞꯀꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯍꯥꯏꯗꯣꯛꯂꯅꯤ ꯍꯥꯏꯕꯗꯒꯤꯗꯤ ꯋꯦꯅꯁꯗꯦꯕꯨ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅ ꯈꯥꯝꯂꯝꯃꯤ꯫ ꯇꯁꯦꯡꯕꯗꯤ ꯃꯣꯇꯦꯁꯤꯌꯥꯅ ꯏꯌꯔꯕꯨꯛ ꯑꯗꯨ ꯌꯦꯡꯕꯗ ꯑꯦꯅꯨꯑꯦꯜ ꯐꯪꯁꯟ ꯑꯃꯗ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅ ꯑꯦꯛꯇ꯭ꯔꯦꯁ ꯑꯃꯒꯤ ꯃꯇꯧ ꯇꯝꯂꯒ ꯌꯥꯝꯅ ꯐꯖꯕ ꯄꯔꯐꯣꯔꯃꯦꯟꯁ ꯎꯠꯈꯤ꯫ ꯇꯧꯕꯇꯕꯨ ꯄꯔꯐꯣꯔꯃꯦꯟꯁ ꯑꯗꯨꯗ ꯃꯇꯧ ꯇꯝꯕ ꯈꯛꯇ ꯅꯠꯇꯦ ꯃꯍꯥꯛꯅ ꯇꯧꯈꯤꯕꯁꯤ, ꯄ꯭ꯔꯤꯟꯁꯤꯄꯥꯜꯅ ꯑꯦꯛꯇ꯭ꯔꯦꯁ ꯑꯗꯨꯒꯤ ꯁꯛꯐꯝꯗ ꯄꯨꯔꯥ ꯑꯣꯜꯂꯒ ꯄꯔꯐꯣꯔꯃꯦꯟꯁ ꯑꯗꯨ ꯎꯠꯈꯤꯕꯅꯤ꯫ ꯃꯁꯤꯅ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯕꯤꯝꯁꯀꯤ ꯁꯛꯇꯤꯅꯤ꯫ ꯃꯍꯥꯛꯅ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯁꯛꯐꯝꯗ ꯍꯦꯛꯇ ꯑꯣꯟꯕ ꯉꯝꯃꯤ꯫ ꯃꯁꯤꯕꯨ ꯋꯦꯅꯁꯗꯦꯅ ꯁ꯭ꯇꯨꯗꯦꯟꯠ ꯏꯌꯔꯕꯨꯛ ꯑꯗꯨ ꯌꯦꯡꯂꯨꯕꯗꯒꯤ ꯌꯥꯎꯔꯝꯕ ꯐꯣꯇꯣ ꯑꯗꯨꯗꯒꯤ ꯈꯪꯈꯤꯕꯅꯤ꯫ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅ ꯋꯦꯅꯁꯗꯦꯗ ꯍꯥꯏꯔꯤ, ꯃꯁꯤ ꯄꯨꯝꯅꯃꯛ ꯔꯣꯋꯟꯒꯤ ꯐꯅꯕ ꯇꯧꯈꯤꯕꯅꯤ, ꯃꯁꯤ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯒꯤ ꯑꯄꯥꯝꯕꯅꯤ꯫ ꯔꯣꯋꯟ ꯇꯦꯂꯤꯀꯤꯅꯦꯁꯤꯁꯀꯤ ꯄꯋꯥꯔ ꯂꯩ ꯍꯥꯏꯕꯗ ꯃꯁꯥ ꯃꯊꯟꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤ꯫ ꯃꯁꯤꯒꯤ ꯁꯛꯇꯤ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯔꯣꯋꯟꯅ ꯅꯪꯉꯣꯟꯗ ꯑꯅꯤꯔꯛ ꯑꯦꯇꯦꯛ ꯇꯧꯈꯤ꯫ ꯃꯔꯝ ꯑꯁꯤꯅ ꯔꯣꯋꯟ ꯁꯤꯈ꯭ꯔꯕꯁꯨ ꯃꯁꯤ ꯄꯨꯝꯅꯃꯛ ꯂꯣꯠꯁꯤꯟꯅꯕ ꯑꯩꯅ ꯃꯗꯨ ꯇꯧꯈꯤꯕꯅꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯅꯦꯚꯔꯃꯣꯔ ꯑꯦꯀꯥꯗꯃꯤꯕꯨ ꯃꯤꯡꯆꯠ ꯊꯤꯗꯅꯕ ꯑꯃꯗꯤ ꯃꯤꯅ ꯂꯥꯟꯅ ꯎꯗꯅꯕꯅꯤ꯫ ꯋꯦꯅꯁꯗꯦꯅ ꯍꯥꯏꯔꯤ, ꯃꯦꯌꯔ ꯋꯥꯀꯔ ꯑꯃꯗꯤ ꯅꯪꯒ ꯀꯔꯤꯃꯠꯇ ꯈꯦꯠꯅꯕ ꯂꯩꯇꯦ꯫ ꯃꯦꯌꯔꯁꯨ ꯃꯥꯒꯤ ꯁꯤꯇꯤ ꯈꯛꯇꯒꯤ ꯈꯜꯂꯤ, ꯅꯪꯁꯨ ꯅꯦꯚꯔꯃꯣꯔ ꯈꯛꯇꯒꯤ ꯈꯜꯂꯤ꯫
ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯃꯄꯥꯟꯗ ꯌꯥꯝꯅ ꯂꯥꯡꯂꯛꯄꯒꯤ ꯃꯈꯣꯟꯁꯦ ꯃꯈꯣꯏ ꯑꯅꯤꯅ ꯇꯥꯔꯦ꯫ ꯃꯁꯤꯗꯒꯤ ꯀꯥ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤꯅ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯄꯗꯗꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯃꯩꯅ ꯀꯔꯤꯒꯨꯝꯕ ꯃꯌꯦꯛ ꯈꯔ ꯊꯥꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯁꯤꯗ ꯊꯥꯔꯝꯂꯤꯕꯁꯤ ꯐꯥꯏꯔ ꯋꯤꯜ ꯔꯦꯟ ꯍꯥꯏꯕꯗꯤ ꯃꯩꯒꯤ ꯅꯣꯡ ꯇꯥꯔꯒꯅꯤ꯫ ꯑꯁꯨꯝꯅ ꯏꯄꯤꯁꯣꯗ 5 ꯑꯁꯤ ꯂꯣꯏꯁꯤꯟꯈꯤ꯫ ꯋꯦꯗꯅꯁꯗꯦ ꯃꯍꯥꯛꯀꯤ ꯁꯛꯇꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯈꯤꯕ꯭ꯔꯥ? ꯑꯗꯨꯒ ꯂꯩꯕꯥꯛꯇ ꯏꯔꯝꯂꯤꯕ ꯐꯥꯏꯔ ꯋꯤꯜ ꯔꯦꯟ ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯑꯁꯤꯅ ꯅꯦꯚꯔꯃꯣꯔ ꯑꯦꯀꯥꯗꯃꯤꯗ ꯀꯔꯤ ꯊꯣꯛꯍꯜꯂꯛꯀꯅꯤ? ꯃꯁꯤꯒꯤ ꯄꯥꯎꯈꯨꯝ ꯐꯪꯅꯕꯒꯤꯗꯃꯛ ꯃꯊꯪꯒꯤ ꯏꯄꯤꯁꯣꯗ ꯉꯥꯏꯗꯨꯅ ꯂꯩꯕꯤꯔꯝꯃꯨ꯫ ꯑꯩꯅ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯤꯕꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫ ꯈꯨꯃꯟ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯅ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ꯫